ꯑꯩ ꯑꯗꯨꯝ ꯋꯥꯈꯜꯂꯣꯟ ꯈꯔ ꯊꯝꯖꯒꯦ ꯍꯣꯡꯁꯤꯗꯕ ꯃꯄꯨ ꯏꯕꯨꯡꯉꯣ ꯄꯣꯛꯄ ꯄꯨꯛꯂꯦꯟ ꯄꯣꯛꯄ ꯁꯥꯂꯦꯟ ꯁꯥꯠꯄ ꯏꯕꯨꯡꯉꯣꯒꯤ ꯑꯊꯪꯅ ꯄꯨꯝꯅꯃꯛ ꯉꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯏꯉꯦꯟ ꯊꯥꯒꯤ ꯌꯥꯏꯐ ꯊꯥꯕꯨꯡ ꯃꯤꯐꯝ ꯑꯁꯤꯗ ꯃꯐꯝ ꯑꯁꯤꯗ ꯇꯤꯟꯕꯤꯔꯤꯕ ꯏꯃꯥ ꯏꯕꯦꯟ ꯃꯌꯥꯝꯕꯨ ꯄꯨꯛꯅꯤꯡ ꯆꯤꯡꯁꯤꯟꯖꯔꯤ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯊꯥꯕꯨꯡ ꯃꯤꯐꯝ ꯊꯥ ꯈꯨꯗꯤꯡꯒꯤ ꯂꯥꯏꯌꯦꯡꯍꯟꯅ ꯊꯝꯕꯤꯔꯝꯕ ꯋꯥꯈꯜꯂꯣꯟꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯈꯣꯏ ꯃꯁꯤ ꯉꯥꯛꯅ ꯆꯠꯆꯕꯁꯦ ꯑꯩꯈꯣꯏ ꯑꯄꯣꯛꯄ ꯃꯆꯥ ꯃꯅꯥꯏꯒꯤ ꯌꯥꯝꯅ ꯃꯔꯨꯑꯣꯏꯕ ꯊꯧꯗꯥꯡ ꯑꯃꯅꯤ ꯍꯥꯏꯕꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏꯗꯤ ꯑꯄꯣꯛꯄ ꯃꯆꯥ ꯃꯅꯥꯏꯅꯤꯗꯤ ꯍꯥꯏꯔꯒ ꯑꯗꯨꯝ ꯋꯥꯔꯤꯁꯦ ꯁꯥꯟꯅꯔꯛꯄ ꯃꯇꯝꯗ ꯈꯔ ꯑꯃꯅ ꯀꯔꯤ ꯍꯥꯏ ꯑꯩꯈꯣꯏꯁꯨ ꯑꯄꯣꯛꯄ ꯃꯔꯨ ꯍꯧꯔꯛꯉꯩꯗꯩ ꯆꯪꯉꯛꯏꯅꯦꯅ ꯍꯥꯏ ꯋꯥꯈꯜꯂꯣꯟ ꯃꯌꯥꯝꯁꯦ ꯑꯩꯈꯣꯏꯗꯁꯨ ꯍꯥꯏ ꯑꯩꯈꯣꯏꯗꯤ ꯃꯁꯨꯅꯤ ꯀꯥ ꯍꯥꯏꯗꯣ ꯍꯥꯏꯖꯕꯨꯗꯤ ꯍꯥꯏꯖꯅꯤꯡꯗꯦ ꯂꯥꯏꯅꯤꯡꯍꯟꯒꯤ ꯑꯗꯨ ꯑꯣꯏꯔꯒꯁꯨ ꯊꯣꯛꯎꯔꯕꯅꯤꯅ ꯀꯅꯥꯒꯨꯝꯕꯅꯁꯨ ꯍꯥꯏꯕꯤ ꯊꯧꯏ ꯅꯣꯏꯅ ꯑꯄꯣꯛꯄ ꯃꯔꯨꯞ ꯍꯧꯗꯣꯔꯛꯄꯒꯤ ꯏꯃꯨꯡ ꯑꯣꯏꯔꯒꯁු ꯑꯩꯈꯣꯏꯁꯨ ꯑꯗꯨꯒꯤ ꯑꯗꯨꯝ ꯃꯥꯟꯅꯅ ꯑꯩꯈꯣꯏꯁꯨ ꯑꯄꯣꯛꯄ ꯃꯔꯨꯞ ꯆꯪ ꯂꯥꯛꯑꯝꯃꯤ ꯀꯥꯏꯅ ꯍꯥꯏꯕ ꯂꯩꯌꯦꯕ ꯁꯤꯒꯨꯝꯕꯁꯦ ꯉꯁꯥꯏꯒꯤ ꯋꯥꯈꯜꯂꯣꯟꯁꯤꯕꯨꯅꯦ ꯑꯗꯨꯅ ꯉꯁꯥꯏꯒꯤ ꯑꯗꯨ ꯃꯣꯏꯁꯨ ꯂꯤꯔꯕꯅꯤ ꯍꯥꯏꯅꯗꯤ ꯎꯠꯆꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯁꯨ ꯑꯐꯕ ꯑꯃꯅꯤ ꯑꯗꯨ ꯑꯣꯏꯔꯒꯁꯨ ꯑꯩꯒꯤ ꯑꯄꯣꯛꯄ ꯃꯔꯨꯞꯀꯤ ꯑꯣꯏꯕ ꯋꯥꯈꯜꯂꯣꯟꯁꯦ ꯑꯩ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯆꯦꯠꯁꯜꯂꯒꯦ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯃꯁꯤꯒꯤ ꯋꯥꯈꯜꯂꯣꯟ ꯑꯩꯉꯣꯟꯗ ꯂꯩꯖꯔꯒꯦ ꯍꯥꯏꯁꯦ ꯃꯁꯤꯅꯦꯕ ꯈ꯭ꯋꯥꯏꯗꯩ ꯃꯔꯨ ꯑꯔꯤꯕꯗꯨꯅ ꯃꯔꯨ ꯅꯠꯇꯦꯕ ꯑꯔꯤꯕꯗꯨꯅ ꯃꯔꯨ ꯅꯠꯇꯦꯕ ꯑꯩꯁꯦ ꯍꯧꯔꯛꯉꯩꯗꯒꯤ ꯌꯥꯎꯔꯝꯃꯤ ꯑꯗꯨꯅ ꯃꯔꯨ ꯅꯠꯇꯦꯕ ꯑꯄꯣꯛꯄ ꯃꯄꯨ ꯍꯥꯏꯔꯤꯕ ꯑꯄꯣꯛꯄ ꯃꯔꯨꯞꯁꯤꯒꯤ ꯋꯥꯈꯜꯂꯣꯟꯗꯣ ꯃꯗꯨꯒꯤ ꯋꯥꯈꯜꯂꯣꯟꯁꯦ ꯑꯩꯉꯣꯟꯗ ꯂꯩꯖꯔꯕ ꯀꯌꯥꯝ ꯂꯩꯖꯔꯒꯦ ꯃꯁꯤꯅꯦꯕ ꯈ꯭ꯋꯥꯏꯗꯩ ꯃꯊꯧ ꯇꯥꯔꯤꯁꯦ ꯀꯅꯥꯒꯨꯝꯕꯅ ꯍꯪꯉꯣꯅꯦ ꯅꯣꯏꯒꯤ ꯑꯄꯣꯛꯄ ꯃꯔꯨꯞꯁꯦ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯀꯔꯤꯅꯣ ꯍꯥꯏ ꯍꯪꯉꯒꯗꯤ ꯑꯩꯉꯣꯟꯗ ꯃꯗꯨꯒꯤ ꯆꯞ ꯆꯥꯕ ꯑꯩꯒꯤ ꯄꯥꯎꯈꯨꯝꯗꯣ ꯂꯩꯕꯒꯤ ꯃꯊꯧ ꯇꯥꯅꯦꯕ ꯃꯁꯤꯒꯤ ꯄꯥꯎꯈꯨꯝꯁꯦ ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛꯅ ꯆꯦꯜꯂꯕ ꯁꯤꯅꯤ ꯂꯩꯔꯕ ꯁꯤꯅꯤꯗ ꯑꯄꯣꯛꯄ ꯃꯆꯥ ꯃꯅꯥꯏ ꯑꯃꯅꯦꯅ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛꯅꯗꯤ ꯋꯥꯈꯜ ꯅꯨꯡꯉꯥꯏꯖꯔꯤ ꯑꯩꯁꯨ ꯄꯪꯖꯔꯦ ꯏꯄꯥ ꯏꯄꯨ ꯃꯁꯛ ꯈꯪꯉꯦ ꯌꯦꯛ ꯇꯔꯦꯠ ꯃꯁꯛ ꯈꯪꯉꯦ ꯍꯥꯏꯅ ꯋꯥꯔꯦꯞ ꯇꯧꯗ꯭ꯔꯦ ꯑꯩ ꯆꯪꯖꯔꯛꯏꯅꯦꯕ ꯐꯝꯕꯥꯜꯗ ꯏꯁꯤꯡ ꯍꯩꯗꯅ ꯆꯪꯖꯔꯛꯏ नत्रा ꯑꯩꯈꯣꯏ ꯄꯨꯝꯅꯃꯛꯁꯦ ꯑꯩꯁꯦ ꯃꯇꯝ ꯑꯃꯗ ꯍꯤꯟꯗꯨ ꯂꯥꯏꯅꯤꯡꯗ ꯆꯠꯆꯔꯨꯔꯦ ꯊꯩꯗꯣꯛꯅ ꯆꯠꯂꯨꯔꯦ ꯃꯁꯤ ꯏꯄꯥ ꯏꯄꯨꯕꯨ ꯑꯩꯅ ꯀꯥꯎꯊꯣꯛꯎꯔे ꯏꯄꯥ ꯏꯄꯨꯁꯤꯕꯨ ꯑꯃꯨꯛ ꯅꯤꯡꯁꯤꯡꯉꯛꯇꯅ ꯑꯩꯒꯤ ꯏꯄꯥ ꯏꯄꯨꯒꯤ ꯂꯝꯕꯤꯗꯨꯒ ꯑꯩ ꯑꯃꯨꯛ ꯍꯟꯖꯤꯟꯖꯔꯦ ꯍꯥꯏꯗꯅ ꯂꯪꯍꯤꯡ ꯂꯪꯁꯤꯡ ꯃꯆꯥ ꯇꯔꯦꯠꯀꯤ ꯑꯣꯏꯔꯤꯕ ꯑꯩꯈꯣꯏꯒꯤ ꯂꯪꯍꯤꯡ ꯂꯪꯁꯤꯡꯁꯦ ꯃꯌꯥꯡꯂꯣꯟꯗ ꯍꯥꯏꯔꯒ ꯅꯣꯒꯨꯟꯅꯤ ꯃꯣꯏꯒꯤꯗꯤ ꯅꯣꯒꯨꯟꯅꯤ ꯃꯥꯄꯟꯅꯤ ꯑꯩꯈꯣꯏꯗꯤ ꯇꯔꯦꯠꯅꯤ ꯑꯗ ꯃꯣꯏꯅ ꯅꯣꯒꯨꯟꯅꯤ ꯍꯥꯏꯔꯒ ꯄꯣꯏꯇꯥ ꯍꯥꯏꯅꯁꯤ ꯄꯣꯏꯇꯥꯁꯤꯅ ꯇꯔꯨꯛꯅꯤ ꯅꯣꯏꯗꯤ ꯀꯥꯔꯦꯟ ꯃꯌꯥꯝ ꯆꯠꯂꯤ ꯅꯣꯒꯨꯟꯗꯤ ꯍꯥꯏꯔꯒ ꯄꯣꯏꯇꯥ ꯊꯤꯔꯒꯗꯤ ꯀꯥꯔꯦꯟ ꯃꯌꯥꯝ ꯆꯠꯂꯤ ꯁꯤꯒꯤꯁꯨ ꯋꯥꯔꯤ ꯇꯣꯉꯥꯟꯕ ꯋꯥꯔꯤ ꯃꯁꯤ ꯇꯣꯉꯥꯟꯕ ꯃꯩꯒꯤ ꯋꯥꯔꯤꯅꯤ ꯃꯁꯤ ꯑꯩꯈꯣꯏꯒꯤꯗꯤ ꯂꯪꯍꯤꯡ ꯂꯪꯁꯦꯡ ꯃꯆꯥ ꯇꯔꯦꯠꯁꯤꯅꯦꯕ ꯂꯪꯍꯤꯡ ꯂꯪꯁꯦꯡ ꯃꯆꯥ ꯇꯔꯦꯠꯁꯦ ꯀꯔꯤꯅꯣ ꯀꯔꯤ ꯁꯛꯏꯅꯣ ꯑꯗ ꯉꯁꯥꯏꯒꯤ ꯁꯛꯏꯕ ꯑꯁꯤꯗꯤ ꯃꯆꯥ ꯇꯔꯦꯠꯁꯦ ꯑꯩꯒꯤ ꯏꯄꯥ ꯏꯄꯨ ꯌꯦꯛ ꯇꯔꯦꯠ ꯍꯥꯏꯅ ꯑꯃ ꯂꯩꯔꯤꯁꯦ ꯄꯥꯈꯪꯕꯒꯤ ꯁꯂꯥꯏꯗ ꯃꯆꯥ ꯇꯔꯦꯠ ꯄꯣꯛꯈꯔꯦ ꯃꯌꯦꯛ ꯇꯔꯦꯠ ꯍꯥꯏꯗꯨꯅ ꯇꯥꯏꯕꯪ ꯃꯤꯅ ꯈꯪꯅꯔꯦ ꯀꯥꯏꯅ ꯍꯥꯏꯔꯤꯕ ꯉꯁꯥꯏꯒꯤ ꯂꯥꯏꯒꯤ ꯆꯗꯥ ꯅꯧꯗꯥꯁꯤ ꯁꯂꯥꯏ ꯍꯥꯏꯅ ꯍꯥꯏꯌꯦꯕꯅꯦ ꯁꯣꯔꯥꯔꯦꯟꯒꯤ ꯁꯂꯥꯏꯗ ꯀꯥꯏꯅ ꯍꯥꯏꯔꯤꯁꯦ ꯂꯥꯏꯒꯤ ꯆꯗꯥ ꯅꯧꯗꯥꯁꯤ ꯁꯂꯥꯏꯅꯤ ꯑꯗꯨꯒ ꯁꯂꯥꯏ ꯇꯔꯦꯠ ꯌꯦꯛ ꯇꯔꯦꯠ ꯍꯥꯏꯔꯒꯗꯤ ꯃꯥꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯥꯒꯤ ꯃꯤꯅꯤꯡ ꯑꯣꯏꯕ ꯋꯥꯔꯤ ꯂꯩꯖꯩꯑꯕ ꯌꯦꯛ ꯇꯔꯦꯠ ꯍꯥꯏꯁꯦ ꯀꯩꯅꯣ ꯑꯩꯈꯣꯏꯗꯤ ꯌꯦꯛ ꯇꯔꯦꯠ ꯈꯥꯏꯅ ꯂꯩ ꯍꯧꯖꯤꯛꯁꯨ ꯉꯁꯤꯗ ꯃꯩꯇꯩ ꯂꯩꯕꯥꯛꯇ ꯅꯣꯏ ꯍꯥꯏꯗꯤ इथनिक ग्रुप है इंडिजिनस ग्रुप है अखोगी चिंगमी कांगबू खरसु मोगी जेक तरे लेजे है जेक तरे लेतब पुरमसी इंडिजिनस ग्रुप नते खरसु लाउनरीब मैम तौरीब मैमसे अखोगी जेक तरे खाइना लापनीना मैतै अखोइसे येक तरे हाइसे कईनो मसीगी मनुगी इचेनगसे अखोइ थीरिबसिनिदा मसीगी मनुगी इचेनसे करी हाइनो कनागोमने सलाई तरे हाइसले जेक तरे से सलाई तरे हाइसले मसी कना अखोइ इचमजब मीनदी लोइ चुम्मी सलाई तरे हाइगसु चुम्मी जेक सलाई तरे हाइ अमुकसु पुन हाइसली मैतै अखोइगी लेरिबा मैमसे अखोइदा असि कन्फर्म ओइबसिनिदा अखोइसे मसीगी कन्फर्मेशन से अखोइदा लेइब्रसिनिदा पाखंबगी सलाइदा सोरारेनगी सलाइदा हाइरिसे लाइगी चदानौदा जेनरेशन सिबु सलाई कौया मसीनेबा हाइरिसे दैरि अमु सलाई तरे हाइग्रगदी मसी तोंगानबा अमु मागी कैनोमदे चलेबा करेक्टर अमदे चलेबा सलाई तरे हाइसिदी ngसाइगी लिनदा तांगदना ओइसेबा मागी पाखंबगी चदानौदा तरे से
लिन की चकोक तरे से मसी सलाई तरे ने सलाई तरे ने अदुगा इपुरो पाखंग मना ताइवंग लेंदा लेदना अखोगी ताइवंग मी संदोरई से मसी ने अखोगी पाखंग बगी सलाई द मचा तरे पोखरे मयक तरे हाइदना ताइवंग मी ने खंगनरे ना हाइरि से मसी ताइवंग में खोइदो ओरगा येक तरे ने ताइवंग में खोइदो ओरगा येक तरे ने तो हाइरि ब येक तरे से करी हाइरि नो आइदि कइनो ग जे इयब करी नो जे से कदाइ द जे नो मसी क्वेश्चन तो हम थोक्त्रा ये काइना हाइरि से अखोइ nge साइगी जे इब पोचे केनो लाइक से इरि से मयक गनि जे इरि मागी सिंबल नगे यूटिलाइज तोरगा मा जे इयब मधु दु जे इसिना कोइ खंगिने बो वर्ड अमोंगी साउंड अमोंगी माने रिप्रेजेंट तोरिने का हारेगा मागी के नत्रगा कक नत्रगा कनो लेबा संस्कृत लेगा का काइना लेबा मयाम से मसी ऑल सिंबल मतनी मसी सिंबल अनि यूज तो आइदी थोगलै बैगी चिन खदांग से इगी थोगलै बे थेंगा थेंगा थोगलै बे मरोन से मसी की साउंड सिगी रिप्रेजेंट तो सिंबल अमोंने हाइबा मयाम से लेबा कोई अल्फाबेट काइना हाइबा मयाम से तो मसी की वखलोन मयाम से अखंग है मयाम ने नैनबी गनी अदु रेगसु अखोइ से येक तरेनी दो येक तरे से करी खाइना ले खुमन लोआंग मंगा ngom mairang khangan ba sarang laisang the bai na lei si se de khoi gi jek tere ki masa manai na tini aba khoi se do di karam bi te ke noi gi group se karam ba je ki no adu group na karam ba je ki no mai tonga de jeri po ne aba do na masi gi wakhalon se asi science ki bo wakhalon de changsala ga mo nei na bam changi si science da hari se do na masi gi wakhalon se ngasi ai thamjege ko na dum nei na bai matang la kani de je ka hari se ma je ibo po se kai no masi ga se ina मसी मनुंग दे जाम चाउने वरी में चीलिया कदाई दे जे नो सीदीदा कई गुम खरे जे याबा जे से कदाई दो अयों दे जे याबा अदुगी जे ने लेबा मये तो मधु दो खंगबम जंगयाबा कमाई ने जे नो करम मोंग दे जे नो मसी ने मये काइने ये काइना लाइसे जे तरे काइना लाइसे तो मसी तोगाना थमसी कोना मु वरी थानसी दुगा हाइरि बै खोगी हुजे मिते लेबाक से करी दो हाइबे से खोइना सही चहुम के मथक कोई से मयांगे मिटोक की लाइनिंग दे चंगुबनिना इपा इपु की वारी से हौना बुंग से करीनो हाइ से कोई खंगजेद्रे अबन तब जाबै कोई हौना बुंग से करीनो हाइ खंगजेद्रे लोइना काउरु रे सही चहुम से करी काउरी खरमनाइ चले अर्जुन की मचा बुरबुर बहन की मचा नै सोना खना बु थांग दे चलुरबा नै अमु उड़ीसा दे लेबा मधुगी मणिपुर दो कोई मिटेली बाके थांगजला मु मणिपुर ने सक ताक दे होनरुबदा नथाइ पुरमुसिनेबा होजे मु ट्राइबल अखोइ से ट्राइबल लोरमी 1949 दा ट्राइबल लोरमी अदु अमका मु ngसाइ के मर्जर एक्ट की मतुंग दे अखोइ से करी वनखरे ओबीसी चनखरे मसी मयाम मागी मनुंग दे लेबा चेंज से मतम दे अखोइ से ट्राइब ने इंग्लिश ने के पिरम मतम दा तो होजि मसी की वखलो मयाम ले पोचिंग से दुना लाइंगना कइनी हवम खनबा मथांगनि साथम थिबो मतमनि काइना हाइबो लाइंगन पिबो वखलोन से मसी एखोइ लाइंगन हाइबो पोसे करिनो आइसे एखोइ बो खंगजेरबो सिनिदा तो गसी अपोक मरुना लाइंगन थरमिबो पोसे कदाइ जो नै खोइ मयाम दे एखोइ थकता कनि हाइबसि मखोइ खोइ द लेजरबो सिनि मसी एखोइ याम मथौनि दुगा ngसाइगी एखोइ हुजिति गौर लेपाकना चाउना लेबनिना ngसाइगी हवम साथम से करिनो हाइबसे मसी चबचाना मोइनसु सीजन बसे दौद्री मारे न खल्ले अब करिगनो हाइदी मोइगी टीवी की चैनल दा मो करी हाइना रही एखोइ पुरा मुक्से के लोइना माइग्रेंट ग्रुप नि का हाइसले मै कई ले बाग ले एखोइ पुरा मुक्से माइग्रेंट ग्रुप नि कदाइ दे लागा से ले रुरिमी कोइ न लेरक पदिगी मसी नेटिव प्लेस आइसन गरे का हाइदा मखो मो वारी सानरी अब मसी एखोइगी मिथोलॉजी माइथोलॉजिकल एखोइ करी हाइनी पाइ पुना करी वारी थम्बिरमी मसीगी चपचाबो वारी लिखुन सिदी कनाना थिजलमगे हाइसिगा इन द ईयर 1930 दा लाइनिंगनि बुगोना सही तरे जुम्बा लोन थादना मितेगी करी लेगे हैना जुम्बा लोन थाबगा इसे अंगांग बचाना तेबा जुम्बा लोन थाबा इसे कना गुम्बा नुपी ना हा थीरेबा हमना मुकमुक सही तरे जुम्बा लोन थाबा इसे ngमगद्रा मसीगी वखलोन के लाइबा सिसे सही तरे जुम्बा लोन थारगा मितेगी करी लेगे हैना कोपने थिरको मतमदा अपोको मपुने चांदी का हाइना हाइरिबा कोई जेलहो मयेकी वहौ दोकी लारिक लेहिरिया बसी मयाम से मसी अखोइ स्टडी तौरबा सिनिदा स्टडी तौरबा सिने अखोइ कनाम स्टडी तौदे अपोको मपुने चांदी मिति जेलहो मयेको चांदी काइने जाम फजने इना लेरियाबा
ꯃꯁꯤꯁꯤꯡꯁꯦ ꯑꯩꯈꯣꯏ ꯑꯌꯥꯝꯕ ꯀꯥꯡꯕꯨꯅ ꯀꯔꯤ ꯈꯟꯕꯤꯔꯤꯕ ꯈꯪꯗꯦ ꯂꯥꯏꯅꯤꯡ ꯍꯅꯤꯕꯨꯡ ꯑꯁꯤ ꯀꯔꯤ ꯍꯥꯏꯅ ꯎꯕꯤꯔꯤꯕ ꯈꯪꯗꯦ ꯃꯁꯤꯅꯦꯕ ꯑꯩꯈꯣꯏꯅ ꯑꯗꯨ ꯑꯁꯤ ꯀꯅꯥꯒꯤ ꯑꯁꯣꯟꯕꯅꯣꯕ ꯑꯩꯈꯣꯏꯅ ꯂꯥꯏꯅꯤꯡ ꯍꯅꯤꯕꯨꯡ ꯑꯁꯤ ꯑꯩꯈꯣꯏꯗ ꯁꯛ ꯇꯥꯛꯄ ꯉꯝꯖꯗꯕꯅꯦꯕ ꯀꯔꯤꯒꯤ ꯁꯛ ꯇꯥꯛ ꯉꯝꯗꯦ ꯑꯩꯈꯣꯏꯗ ꯅꯣꯂꯦꯖ ꯋꯥꯠꯂꯤ ꯂꯥꯏꯅꯤꯡ ꯍꯅꯤꯕꯨꯡꯅ ꯊꯝꯕꯤꯔꯤꯕ ꯂꯥꯏꯔꯤꯛ ꯃꯌꯥꯝꯁꯦ ꯑꯩꯈꯣꯏ ꯁ꯭ꯇꯗꯤ ꯇꯧꯕ꯭ꯔꯥ ꯇꯧꯗꯦ ꯀꯅꯥꯝꯐꯥꯎ ꯂꯥꯏꯔꯤꯛ ꯂꯩꯖꯔꯤ ꯃꯣꯏ ꯇꯧꯕ ꯀꯥꯡꯕꯨꯅ ꯇꯧꯖꯔꯤ ꯍꯥꯏꯅ ꯍꯥꯏꯔꯦꯕ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛ ꯇꯧꯕ ꯀꯥꯡꯕꯨꯅ ꯇꯧꯔꯤ ꯍꯥꯏꯗꯤ ꯇꯧꯅꯤꯡꯉꯥꯏꯁꯤ ꯀꯅꯥꯅꯣ ꯁꯤꯅꯦꯕ ꯇꯧꯕꯤꯗꯣꯔꯤꯁꯤ ꯂꯥꯏꯔꯤꯛ ꯍꯩꯔꯨꯔꯦ ꯗꯤꯒ꯭ꯔꯤꯗꯤ ꯃꯌꯥꯝ ꯄꯥꯏꯔꯦ ꯉꯁꯥꯏꯒꯤ ꯃꯥꯒꯤ ꯊꯧꯔꯝꯗꯨꯗꯤ ꯇꯧꯗꯖꯕꯅꯦ ꯒꯣꯚꯔꯟꯃꯦꯟꯠꯒꯤ ꯊꯧꯔꯝꯗꯣ ꯇꯧꯔꯤꯉꯩꯗ ꯁꯣꯝ ꯅꯥꯀꯟꯗ ꯃꯥꯏ ꯑꯣꯟꯁꯤꯜꯂꯛꯄ ꯉꯝꯗꯦꯕ ꯂꯥꯏꯅꯤꯡ ꯂꯥꯏꯁꯣꯟꯒꯤ ꯋꯥꯈꯜꯂꯣꯟꯁꯤꯒ ꯃꯥꯏ ꯑꯣꯟꯁꯤꯜꯂꯛꯄ ꯉꯝꯗꯦꯕ ꯀꯔꯝꯕ ꯃꯇꯝꯗ ꯑꯣꯟꯁꯤꯜꯂꯛꯀꯅꯤ ꯍꯌꯦꯡ ꯃꯆꯥ ꯃꯁꯨ ꯆꯥꯎꯔꯒ ꯐ꯭ꯔꯤ ꯑꯣꯏꯔꯦ ꯃꯇꯨꯡꯗ ꯑꯣꯟꯁꯤꯜꯂꯛꯄ ꯃꯇꯝꯗꯗꯤ ꯑꯣꯜꯔꯦꯗꯤ ꯆꯍꯤ ꯆꯠ ꯂꯣꯏꯔꯦ ꯑꯗꯨꯗ ꯑꯃꯨꯛ ꯊꯤꯗꯤ ꯍꯣꯠꯅꯔꯤꯉꯩꯗ ꯈꯔꯗꯤ ꯊꯤꯒꯠꯂꯒ ꯑꯃꯨꯛ ꯀꯔꯤ ꯑꯣꯏꯗꯣꯏꯕ ꯈꯪꯗꯦ ꯄꯨꯟꯁꯤ ꯃꯇꯣꯟ ꯂꯣꯝꯕꯅ ꯍꯥꯟꯅꯩꯌꯦꯕ ꯁꯤ ꯃꯌꯥꯝꯁꯤꯅꯦꯕ ꯑꯩꯈꯣꯏꯗ ꯑꯣꯏꯔꯤꯁꯦ ꯃꯁꯤ ꯈꯤꯕꯤꯛꯁꯦ ꯑꯩꯈꯣꯏ ꯉꯁꯤ ꯑꯩꯈꯣꯏ ꯀꯔꯤ ꯇꯧꯔꯤꯒꯦ ꯁꯤꯅꯤꯗ ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯃꯩꯇꯩ ꯂꯩꯕꯥꯛꯁꯦ ꯂꯥꯏꯅꯤꯡ ꯍꯅꯤꯕꯨꯡꯅ ꯀꯔꯤ ꯍꯥꯏꯅ ꯁꯩꯊꯥꯔꯝꯃꯤ ꯃꯁꯤꯗꯤ ꯇꯦꯡꯃꯥꯟꯕꯒꯤ ꯃꯌꯣꯟ ꯁꯛꯂꯕ ꯃꯐꯝ ꯑꯃꯅ ꯍꯥꯏꯔꯦꯕ ꯃꯁꯤꯁꯤ ꯇꯦꯡꯃꯥꯟꯕꯒꯤ ꯑꯃꯨꯛ ꯂꯥꯏ ꯍꯔꯥꯎꯕꯅ ꯀꯔꯤ ꯍꯥꯏꯔꯤ ꯂꯥꯏꯒꯤ ꯃꯅꯥꯏ ꯈꯨꯟꯗꯥ ꯑꯍꯥꯟꯕ ꯆꯔꯤꯛ ꯃꯄꯥꯟ ꯊꯥꯔꯤꯕ ꯅꯣꯡꯊꯩ ꯃꯔꯨ ꯍꯨꯜꯂꯤꯕ ꯀꯥꯏꯅ ꯍꯥꯏꯔꯤꯁꯤ ꯀꯔꯤ ꯍꯥꯏꯔꯤꯅꯣꯕ ꯃꯁꯤ ꯂꯥꯏꯅꯤꯡꯍꯟꯅ ꯍꯥꯏꯗ꯭ꯔꯤꯉꯩꯗ ꯂꯥꯏ ꯍꯔꯥꯎꯕꯗ ꯑꯩꯈꯣꯏ ꯏꯁꯩ ꯇꯥ ꯂꯥꯛꯏ ꯅꯠꯇꯅꯤ ꯏꯄꯥ ꯏꯄꯨꯒꯤ ꯋꯥꯔꯤꯁꯦ ꯑꯩꯈꯣꯏ ꯂꯥꯏ ꯍꯔꯥꯎꯕꯁꯤ ꯑꯗꯨꯝ ꯇꯥꯅ ꯂꯥꯛꯏꯅꯦꯕ ꯂꯥꯏꯅꯤꯡꯍꯟꯅ ꯍꯥꯏꯔꯝꯗ꯭ꯔꯒꯁꯨ ꯑꯗꯣ ꯂꯥꯏꯒꯤ ꯃꯅꯥꯏ ꯈꯨꯟꯗꯥ ꯑꯍꯥꯟꯕ ꯆꯔꯤꯛ ꯃꯄꯥꯟ ꯊꯥꯔꯤꯕ ꯅꯣꯡꯊꯩ ꯃꯔꯨ ꯍꯨꯜꯂꯤꯕꯒ ꯍꯥꯏꯁꯤ ꯀꯔꯤꯅꯣ ꯍꯥꯏꯔꯤꯁꯤ ꯃꯩꯇꯩ ꯏꯄꯥ ꯏꯄꯨꯅ ꯍꯥꯏꯔꯝꯃꯤꯁꯦ ꯂꯥꯏꯒꯤ ꯃꯅꯥꯏ ꯍꯥꯏꯁꯤ ꯈꯨꯟꯗꯥ ꯑꯍꯥꯟꯕꯅꯦꯕ ꯑꯩꯈꯣꯏꯁꯦ ꯈꯨꯟꯗꯥ ꯑꯍꯥꯟꯕꯅꯦꯕ ꯇꯥꯏꯕꯪ ꯃꯤ ꯂꯩꯁꯦꯝꯂꯤꯕ ꯃꯐꯝꯁꯦ ꯀꯗꯥꯏꯗꯅꯣ ꯁꯤꯅꯦꯕ ꯁꯤꯐꯧꯅꯦꯕ ꯏꯄꯥ ꯏꯄꯨꯅ ꯈꯨꯠ ꯊꯤꯜꯂꯤꯁꯦ ꯇꯥꯏꯕꯪ ꯃꯤ ꯁꯦꯝꯈꯤꯕ ꯁꯥꯈꯤꯕ ꯃꯐꯝꯁꯤꯗꯤ ꯃꯩꯇꯩ ꯂꯩꯕꯥꯛꯁꯤꯅ ꯆꯞ ꯌꯨꯡꯅ ꯎꯠꯂꯦꯕ ꯆꯛ ꯂꯥꯎ ꯊꯤꯜꯂ ꯎꯠꯂꯦꯕ ꯍꯥꯏꯔꯤꯕ ꯃꯐꯝꯁꯦ ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯃꯩꯇꯩ ꯂꯩꯕꯥꯛꯁꯦ ꯃꯁꯤꯒꯤ ꯃꯩꯇꯩ ꯂꯩꯕꯥꯛꯁꯤꯗꯤ ꯂꯌꯥꯝꯁꯤꯡꯅ ꯏꯆꯝ ꯆꯝꯅ ꯃꯇꯣꯝꯇ ꯑꯣꯏꯖꯈꯤꯕ ꯄꯣꯠꯇꯦ ꯂꯌꯥꯝꯁꯤꯡꯅ ꯁꯦꯝꯈꯤꯕ ꯃꯐꯝ ꯑꯃꯅꯦꯕ ꯁꯤꯁꯦ ꯏꯄꯨꯔꯣꯏꯒꯤ ꯀꯌꯥ ꯂꯦꯞꯄꯤꯕ ꯃꯐꯝ ꯑꯃꯅꯦꯕ ꯍꯥꯏꯔꯤꯕ ꯏꯄꯨꯔꯣꯏꯒꯤ ꯀꯌꯥ ꯂꯦꯞꯄꯤꯕ ꯃꯐꯝꯁꯦ ꯃꯁꯤ ꯑꯩꯈꯣꯏ ꯁ꯭ꯇꯗꯤ ꯇꯧꯔꯕꯁꯤꯅꯤꯗ ꯉꯁꯤ ꯀꯌꯥꯗꯤ ꯂꯨꯔꯤ ꯏꯄꯨꯔꯣꯏ ꯍꯥꯏꯔꯤꯁꯤ ꯀꯩꯅꯣ ꯃꯁꯤꯅꯦꯕ ꯃꯁꯤ ꯃꯁꯛ ꯈꯪꯕꯁꯦ ꯑꯩꯈꯣꯏ ꯉꯁꯤ ꯑꯩꯈꯣꯏ ꯀꯗꯥꯏꯐꯥꯎ ꯊꯤꯖꯤꯜꯂꯤꯒꯦ ꯁꯤꯅꯤꯗ ꯏꯄꯨꯔꯣꯏ ꯍꯥꯏꯔꯤꯁꯦ ꯉꯁꯥꯏꯒꯤ ꯃꯉꯣꯟꯗꯒꯤ ꯂꯥꯛꯄꯅꯤꯅ ꯃꯥꯒ ꯑꯩꯒꯁꯦ ꯈꯦꯠꯅꯒꯗ꯭ꯔꯥ ꯁꯤꯅꯤꯗ ꯏꯄꯨꯔꯣꯏ ꯍꯥꯏꯔꯤꯁꯦ ꯃꯥꯗꯤ ꯎꯕ ꯐꯪꯗꯦ ꯎꯕ ꯐꯪꯗ꯭ꯔꯒꯁꯨ ꯃꯉꯣꯟꯗ ꯑꯩꯒꯨꯝꯕ ꯑꯃ ꯑꯣꯏꯕ ꯉꯝꯕꯒꯤ ꯃꯌꯥꯏꯗꯣ ꯃꯇꯤꯛ ꯑꯗꯨꯗꯤ ꯂꯩꯖꯩꯑꯕ ꯃꯉꯣꯟꯗ ꯂꯩꯔꯤꯁꯦ ꯑꯍꯥꯡꯕꯁꯤꯒ ꯂꯩꯔꯤꯁꯦ ꯑꯩꯁꯦ ꯀꯗꯥꯏꯗꯒꯤ ꯂꯥꯛꯏꯅꯣ ꯑꯩꯁꯦ ꯀꯗꯥꯏꯗꯒꯤ ꯂꯥꯛꯏꯅꯣ ꯀꯔꯤꯝ ꯈꯪꯗꯦ ꯈꯪꯗꯕꯁꯤ ꯂꯥꯛꯏꯑꯕ ꯄꯣꯠ ꯑꯃ ꯑꯗ ꯈꯪꯗꯕꯁꯤꯅ ꯇꯤꯟꯁꯤꯜꯂꯒ ꯄꯣꯠ ꯑꯃ ꯑꯣꯏꯕ ꯃꯁꯤꯒꯤ ꯋꯥꯈꯜꯂꯣꯟ ꯃꯌꯥꯝ ꯑꯃ ꯂꯩꯔꯤꯁꯦ ꯃꯁꯤꯁꯤꯡꯁꯦ ꯑꯩꯈꯣꯏ ꯋꯥꯈꯜ ꯇꯥꯔꯕ ꯁꯤꯅꯤꯗ ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯏꯄꯨꯔꯣꯏꯒꯤ ꯀꯌꯥ ꯂꯦꯞꯄꯤꯕ ꯃꯩꯇꯩ ꯂꯩꯕꯥꯛꯁꯦ ꯃꯁꯤ ꯑꯩꯈꯣꯏ ꯃꯁꯛ ꯈꯪꯖꯔꯕ ꯁꯤꯅꯤꯗ ꯍꯧꯐꯝ ꯈꯪꯕ ꯃꯇꯥꯡꯅꯤ ꯁꯛꯐꯝ ꯊꯤꯕ ꯃꯇꯝꯅꯤ ꯀꯥꯏꯅ ꯍꯥꯏꯔꯤꯕ ꯋꯥꯈꯜꯂꯣꯟ ꯃꯌꯥꯝꯁꯦ ꯃꯁꯤ ꯁꯣꯝꯅꯥꯀꯟꯗ ꯑꯃꯨꯛ ꯀꯔꯤ ꯍꯥꯏꯔꯤ ꯀꯧꯕ꯭ꯔꯨ ꯆꯤꯡꯅ ꯂꯦꯝꯐꯨꯅꯤ ꯀꯪꯂꯥꯅꯗꯤ ꯈꯣꯏꯗꯧꯅꯤ ꯂꯣꯛꯇꯥꯛ ꯁꯅꯥ ꯇꯦꯡꯀꯣꯠꯅꯤ ꯃꯩꯇꯩ ꯊꯋꯥꯏ ꯑꯣꯏꯕꯅꯤ ꯀꯥꯏꯅ ꯍꯥꯏꯔꯤꯕ ꯃꯁꯤꯒꯤ ꯃꯅꯨꯡꯗ ꯆꯦꯜꯂꯤꯕ ꯋꯥꯈꯜꯂꯣꯟꯁꯤꯡꯁꯦ ꯃꯁꯤ ꯑꯩꯈꯣই ꯎꯕ ꯉꯝꯃꯕ ꯁꯤꯅꯤꯗ ꯃꯁꯤꯅꯦꯕ ꯍꯥꯏꯔꯤꯁꯦ ꯑꯗꯨꯅ ꯁꯀꯣꯛꯅ ꯀꯔꯤ ꯍꯥꯏꯔꯤ ꯁꯀꯣꯛꯅ ꯀꯔꯤ ꯍꯥꯏꯔꯤ ꯑꯅꯤꯁꯨꯕ ꯇꯥꯡꯀꯛꯇ ꯇꯦꯡꯃꯥꯟꯕꯒꯤ ꯃꯄꯨꯅ ꯇꯥꯏꯕꯪ ꯁꯦꯝꯒꯅꯤꯡꯈ꯭ꯔꯦ ꯍꯥꯏꯅ ꯍꯥꯏꯔꯤꯑꯕ ꯇꯥꯏꯕꯪ ꯇꯨꯡꯐꯝ ꯑꯣꯏꯅꯕ ꯂꯩꯁꯥ ꯊꯤꯒꯅꯤꯡꯈ꯭ꯔꯦ ꯍꯥꯏꯅ ꯍꯥꯏꯔꯤꯑꯕ ꯇꯥꯏꯕꯪ ꯇꯨꯡꯐꯝ ꯑꯣꯏꯅꯕ ꯑꯗ ꯃꯁꯤꯒꯤ ꯋꯥꯈꯜꯂꯣꯟꯗ ꯂꯥꯛꯏꯕ ꯃꯌꯥꯝꯁꯦ ꯏꯄꯨꯔꯣꯏꯅ ꯑꯗꯨꯗꯤ ꯍꯥꯏꯔꯤꯕ ꯏꯄꯨꯔꯣꯏꯅ ꯇꯥꯏꯕꯪ ꯇꯨꯡꯐꯝ ꯑꯣꯏꯅꯕ ꯂꯩꯁꯥ ꯊꯤꯒ ꯅꯤꯡꯁꯤꯡꯈꯤ ꯀꯥꯏꯅ ꯍꯥꯏꯔꯤꯁꯦ ꯃꯁꯤꯒꯤ ꯇꯥꯏꯕꯪ ꯇꯨꯡꯐꯝ ꯊꯤꯅꯕ ꯂꯩꯁꯥꯁꯦ ꯊꯤꯅꯕ ꯍꯣꯠꯅꯔꯛꯄꯗ ꯏꯄꯨꯔꯣꯏꯅ ꯀꯔꯤ ꯂꯧꯈꯤ ꯏꯔꯪ ꯏꯄꯥꯛ ꯑꯣꯏꯍꯜꯂꯦ ꯏꯔꯪ ꯈꯨꯗꯤꯡ ꯑꯣꯏꯍꯜꯂꯦ ꯏꯔꯪ ꯏꯄꯥꯛꯁꯤꯒ ꯏꯄꯨꯔꯣꯏꯅ ꯂꯨꯞꯊꯈ꯭ꯔꯦ ꯏꯄꯨꯔꯣꯏꯅ ꯂꯨꯞꯊꯔꯕ ꯃꯇꯨꯡꯗ ꯑꯍꯥꯟꯕꯗ ꯏꯉꯥꯔꯦꯟꯒꯤ ꯃꯑꯣꯡꯅ ꯏꯅꯨꯡꯕꯨꯡꯗ ꯂꯨꯞꯊꯈꯤꯅ ꯍꯥꯏꯔꯤ ꯏꯉꯥꯔꯦꯟꯒꯤ ꯃꯑꯣꯡꯅ ꯏꯅꯨꯡꯕꯨꯡꯗ ꯂꯨꯞꯊꯈ꯭ꯔꯦ ꯑꯗꯨꯅ ꯏꯉꯥꯔꯦꯟꯗꯨꯗꯤ ꯄꯥꯡꯒꯜ ꯁꯣꯟꯕꯅꯤꯅ ꯃꯥꯅ ꯂꯩꯕꯥꯛ ꯂꯩꯁꯥꯁꯦ ꯐꯪꯅꯔꯦ ꯑꯗꯨꯁꯨ ꯊꯥꯡꯒꯠꯄ ꯉꯝꯗ꯭ꯔꯦꯕ ꯁꯥꯅꯧ ꯄꯥꯡꯒꯜ ꯑꯣꯏꯕꯅ ꯑꯩꯗꯤ ꯃꯥꯂꯦꯝ ꯂꯩꯁꯥ ꯄꯨꯈꯠꯄ ꯉꯝꯗ꯭ꯔꯦ ꯍꯥꯏꯅ ꯍꯥꯏꯔꯤꯑꯕ ꯑꯗ ꯑꯃꯨꯛ ꯏꯄꯨꯔꯣꯏꯅ ꯀꯔꯤ ꯁꯥꯏꯑꯣꯟ ꯂꯧꯔꯤ ꯊꯦꯡꯒꯨꯔꯦꯟꯒꯤ ꯃꯑꯣꯡꯕꯨ ꯏꯄꯨꯔꯣꯏꯅ ꯂꯧꯈ꯭ꯔꯦ ꯍꯥꯏꯅ ꯍꯥꯏꯔꯤꯑꯕ ꯑꯗꯨꯅ ꯑꯩꯗꯤ ꯍꯛꯈ꯭ꯔꯕ ꯂꯩꯁꯥꯕꯨ ꯃꯅꯝꯒꯟꯗ ꯊꯣꯡꯒꯠꯈꯤ ꯍꯥꯏꯅ ꯍꯥꯏꯔꯤꯕ ꯄꯣꯠꯁꯦ ꯊꯦꯡꯒꯨꯔꯦꯟꯒꯤ ꯃꯑꯣꯡ ꯂꯧꯔꯒ ꯍꯛꯈ꯭ꯔꯕ ꯂꯩꯁꯥꯁꯦ ꯃꯅꯝꯒꯟꯗ ꯊꯣꯡꯒꯠꯂꯦ ꯑꯗꯨꯅ ꯃꯅꯝꯒꯟꯗ ꯊꯣꯡꯒꯠꯂꯒ ꯀꯔꯤ ꯑꯣꯏꯅ ꯐꯥꯎꯂꯤ ꯑꯁꯤꯅꯁꯨ ꯉꯝꯗ꯭ꯔꯦ ꯑꯃꯨꯛ ꯀꯩ ꯇꯧꯔꯤ ꯑꯣꯛꯁꯥ ꯂꯥꯕ ꯃꯑꯣꯡ ꯂꯧꯔꯦꯕ ꯑꯣꯛꯁꯥ ꯂꯥꯕ ꯃꯑꯣꯡ ꯂꯧꯔꯒ ꯃꯥꯂꯦꯝ ꯂꯩꯁꯥꯁꯦ ꯏꯟꯈꯠꯂꯛꯄ ꯃꯇꯝꯗ ꯀꯧꯕ꯭ꯔꯨ ꯆꯤꯡꯁꯥ ꯅꯥꯎꯄꯣꯝꯅ ꯑꯍꯥꯟꯕꯗ ꯐꯥꯎꯒꯠꯂꯦ ꯍꯥꯏꯅ ꯍꯥꯏꯔꯤꯑꯕ ꯑꯁꯤꯒꯤ ꯋꯥꯈꯜꯂꯣꯟꯁꯦ ꯑꯩꯈꯣꯏꯗ ꯂꯩꯕ꯭ꯔꯥ ꯁꯤꯅꯤꯗ ꯀꯧꯕ꯭ꯔꯨ ꯆꯤꯡꯁꯥ ꯅꯥꯎꯄꯣꯝꯁꯤꯅ ꯑꯍꯥꯟꯕꯗ ꯐꯥꯎꯒꯠꯂꯦ ꯍꯥꯏꯅ ꯍꯥꯏꯔꯤꯕ ꯋꯥꯈꯜꯂꯣꯟ ꯃꯌꯥꯝꯁꯦ ꯃꯁꯤ ꯏꯄꯨꯔꯣꯏꯅ
चिकना वाखन तौथखरे चिंसाना फोमसे फौगले चिकना वाखन तौथखरे चिकना वाखन तौथरक्पा मतमदा करी ओइरे अमुकमो मागी जेट की नुंसित लमदगी सोरारेना चिंगबा थोगले हाइरिबा वाखलोनसे जेट की नुंसित लमदगी सोरारेना चिंगबा लाइगी मरुपसे थोगले लाइगी मरुप थोगले असिगदा अमुक कैदौरी अमुक अमुक नुमित था अपानबा पुरमक्से लोइना मथक्ता काखतखरे सिनेबा हाइरिबा वाखलोन सकोंगना पिरिबा वाखलोनसे मसिसे दुना जेट की लंबी थिंगा ओइ की लंबी थारे लेमरेना चिंगदुना लाइरेंबिगी मरुपसे लोइना थोगले हाबा असिनेबा दुना सोरारेंगी मरुपसे अमुक थोला मतुमदा कदाइदा काखरे कौबरु चिंगथक्ता काखरे सोरारेंगी मरुपना कौबरु थक्ता कादुना सनजिंगी मतोंदा जायफखिबिक तुंगफमदा का हाइना सोरारेना पानखरे काइना हाइबा वाखलोन मयामसे मसि करी हाइरिनो सिनेबा हाइसे अदुना असि सोरारेंगी मरुपसे कौबरु चिंगथक्ता काखरे कौबरु चिंगथक्ता काखरे मतमदा अमुकुम लाइरेंबिगी मरुपसे लेमरेंगी मरुपसे मोसु कौबरु चिंगदोन तानखरेबा कौबरु चिंगदोन तानदना लयाम सिंगा ओनरे तुगा वागा पाखरेना हाइरिया तुगा वाना पाले कौबरु चिंगथक्ता अदुगा इपुरोगी तुखोंग हुमांग मरी खुदोकी हुमांग मरी कोंदगी सरोय मरुप चोंगथोकेना हाइरिया हाइरिबा सरोय मरुप से मोसु कौबरु चिंगदोन से तालैया कादगी सोरारेनगी मरुपना करी हाइरि सोरारेना लयामगी निंगथौ ओइखरे लेमरेना ओइदा nganखरे मसिने हाइबा सोरारेना करी याथंग पिरेई सरोय नंगदी कौबरु लोकचपता खुंदागरेबने दा मोइगी मफम पिबिरे कौबरु लोकचपता कौबरु चिंगथक्ता काहनगिदेबा मसीगी वखलोन मयाम से अखोई मसी उरिबा सिनिदा मसी उदबने असी कयात लोन से मसी खंगद्रगदी हाइरिबा मसीगी कयात लोन से मनुगी सेन तोंगाना लेइ मसीगी फुमना लेइबा मनुगी सेन करिनो मसीगी मनुगी सेन मसीगी कयात लोन से कायरागदी अखोई द लेबाक मियाम द लोइना अवाबा लाखनेबा हुजिक मोइना प्रजा प्रजा हाइना हाइरि प्रजा मियाम हाइना हाइसे अखोई लेबाक से अखोई लेबाक की मचा मनाई मयाम से लेबाक चा मयाम से मसीनेबा प्रजा हाइना हाइरिसे मसीनेबा दोना हाइबा हुजिकी कौबरु चिंगथक्ता कनाना पालिनो मसीने कोई हंद फर्स्ट कंफर्म होइदुसे लाइंदौ सोरारेना पानखिबा मफमनि कौबरु चिंगथक्सिगा अदुगा लेमरेना ओइगी लमदांग ओइदना लाइरेंबी आइदी लेमरेन ओइदना पानखिरेनि कौबरु चिंगथक्सिगा अदा थरोय मरु खिबिक्सु चिंगथक्ताना कारेई अदुबु सोरारेना करी वाक निंगथौ ओइना करी वाखलोन पिरि नकोइदी कौबरु लोकचपता तागदबनेना हाइरिबा असिगे कौबरु लोकचपता तारुसु आइना मफम ताकपिरेबा अदुगा नोंगाय याय फना पानखरेबा सिगुम वखल मयामसे अदुगा कुमजा मतम कुइरक्तना थरोय मरुप तौखले थरोय मरुपसिना अमुक कैदौरी लाइगे मरुपसे नमथगैना अमुक लान तौबा होगलेबा मसिनिसे लाइ हक्तक्तगी लाइबा वखलोन मयामसे थरोय मरुप खिबिगना सोरारेनसे नमथदगी तौखलेबा अदुना कन्ना थोकना को लाखमसिगा लाइगी खिबिगती लाइरेंबिगी मरुपसु खुदुम चनगे खलगले काइना आइदि ngसाइगी थकोकता पिरिबा वखलोन मयामसे मसिनियाबा लाइरेंबिगी मरुप मयामसे लेरोन चंगे काइना आइदि खलैबा मयामसे मसी उबतिगा लाइगा थरोइगसे कन्ना लान सोनगियाबा सोनगिबा मतमसिगा थरोइगी मपांगन कनबनिना सोरारेंगी मरुपसिबो थरक थरक नि इयाबा मोजु तुंगहलगे आइना खल्लेबा सोरारेंगी मरुपने इपुरोइदा थौनिरे इपुरोइना करी लेफाउ लाई तरंगदगी सोरारेन वारुनो थरोइ मरु हाटपैदमक्ता अइना नोंसाबा ओइना लाकनी अदुना थरोइ मरुप तुमना हाटकनेना हाइरियाबा नोंसाबा ओइना लागा मसिगी तरेतनिगी लानफमसिगा इपुरोइना नोंसाबा ओइना लाक्तने थरोइ मरुपसे हातोए थरोइ मरुपसे हातोगा ले थरोइ खुंगंग चत्तुना लेहोबसु लोइना हातोए थरोइ मरुप तुमना हातोए हातो मतुंगदा मु करी तहोरी थरोइ निंगोन फजबी फजबदा मपा लेतेबी हाइ लेते हाइरिबी हाइना हाइरिसे थरोइ निंगोन अतोंबिसे थरोइ तोंबिसे थरोइ निंगोन अतोंबी फजबदा मपा लेतेबी सोरारेनगे मरुमदा थुकलदुना लेहौरेना हाइरिया करी हाइरिनो मागी मनुंगी सेल करीनो तोंगाना लेजरिनेबा करीनो हाइरिसे सोरारेनगे मरुमदा थुकना लेहौरे चांबीबा मपुना महाक्तबु चांबीरेना हाइरिया मसिसे हाइरिबा सोरारेन अमु फटखिद्रे हाइरिबा थरोइदो मदुबुसु मंगाक पियेबा मागी मरुमदा थुपना लेहोबसे मसी अमु कनबीरे कई तौरे सोरारेना थरोइ तोंबी मफमदा सोरारेना नुंसी मियेंग जेंखरे नुंसी मियेंग जेबदे अमु कौरी थरोइ निंगोला तांगथदना मचा पुगले तरा नौदा छलको मतमसी करी हाइनरे थरोइगी मचासे हाउ हाइना खंगनैया सकोकना पीरिबा हाउसे मागी मीनिंग तोंगाली हाउ हाइरिसे करिनो
matam pumada ho launa harau na leidana hong chong haidana harau how hairi ne ho matam tumade entertainment group ne bo moi harau na te leiba ho chong na leiba kanggu se masi how ne da how jing jina mo ko moi ge leifam se kadai de no ne thire ko matam da saroi ton biga loina mama saroi ton biga loina na noi di saroi sing na tara mo hom da ko lu lak chap ta khunda jaroi thado khya adu gi asau bo ma su leire ai khoi gi lai ba da khoi se kari gi tin handri no hai ba gi moi da asau bo su leije aduna matam le matam kuira matam da di apam thoi bam matik mayai kan da mu chau khale hau gi barak apam thoi bai hai ri ba apam thau se masi gi apam thoi ba chi na mu ngasai gi irai le mase masi mu mita ba ho ga le ni se irai le mase ising ai di ngasai gi aha mera hai ri ba khoi gi irai puren se thau gi dana irai puren gi wani tonga na le ri se mu irai puren hai se kari hai ri no irai puren se ai di chingsan au pom kinta ba ho re ya ba chingsan au pom se kinta re kari gi kinta re no hai ba irai puren sau ba ne na hai re ba ada tai mai gi chakha na su ja ro na hai re ba ipuroi na kari wayen tauri chakha na su ja ro irai puren pe na ba thabak ti ja ro hai ba thora ring ge ton bi leima ton bi na tre ti ja ro na hai re masi ne ba hai di se da masi gi chakha na su ma se te thara ro ma thau khre thau mi na mo na tap thaba gi karim kaino leitre pangan leitre do kari di jani thora ring ge ton bi saroi kaino se irai leima se ma se ai di kaino ipak ngak da ba thadok ma tha da ri ya ro na hai re ba ipai ngak da ba thadok khya ba do ma gi maming se kai no irai leima na thun ge ba thora ge ton bi se ipak ngak pai da mak da do ma ne takhi ba matam da di kaino taw na thau na le ram ba irai puren ji su tap tha khare lai ta khare irai leima na ngak na le ho re ising pak se ngak na le ho re ising pak na ngak da le ri ba irai leima se masi mu ka dore how gi mapangan kan khra ba khoi gi mapangan kan khra ba thora ren gi marup pu tu bum moi na u gi de ka hai ri ba pangan sigei kan bana kai na hai ri ba how gi marup akhoi gi apam thoi ba se mayai ga na thok le da apam thoi ba sin amu irai leima se amu pha re nam na pha de mai gi konung da pu khre ko dam khre ba masi amu ko mai gi hello tare sina uhudana thora ren da chana tamore mai to na phana pu khre irai le madi soina hai be thora ren da saure thora ren da saudana amu ka mu apam thoi be se lai ga marup ka hau gi marup ka se kan na chaina re ya ba ai se samjalimi ko samjalimi thako ki mate khatang ne ni part na puri se ngasi koina howum thatpum se koi ngasi ba sa khangdri ba madi gi da bak ne khatang just aina palli se dona apam thoi ba ga thora ren gi marup ka amu chaina re ngasai gi pangan sige hai mane na thora rin gi marup tu bu moi na u gi de kai na hai ri se apangan kal ya karam ki pon te ba hau ning thau ne ba moi se apam thoi ba hai ri se masi gi hau ning thau se kan na chai na rak pa matam da taruk ni gi lan pham phaw da lai gi marup se thak cha na re ba ngam maroi se khal le ba hal le ge khal le ba khoi tung hal le ge na khal le ba da ipuroi da thauni da matam da ipuroi na kari lau thari thora ren wa ro no taret ni gi lan pham da ai gi matik mayai puri ba lai pangan ba se masi thara kani pangan ma ma gi la pangan se chingsil lagani hai ri asi ne ba ada kan na sona rak pa charuk ni gi lan pham se lan khre tare ni gi lan pham da di lai pangan ba se thokle lai pangan ba se thorak ta na apam thoi ba se jet ki lambi matang in dura ma se chinghan ngre ba apam thoi ba tu re kaisum thang da ma se sumnin ngre ba kari hai na mani kaisum thang kai na hai ri se kai manung de sumjin ngre ba ma se kaisum thang hai ri se kai se kari no kya lori no se thako ki manung de cheli be chen se kaisum thang hai ri se moi gi jail hai ne ba moi gi jail hai ne ba to ekhoi gi kai manung de sumjali ni ko kari hai ri no ma si gi ma gi philosophical meaning se masi khang ba chine ba khai de maru ori se masi ni ekhoi na tan do ri se kari no philosophy ne pi de ba ma gi kaisum thang de sumjale kai na hai ri se dona apam thoi ba se lai pangan ba na kaisum thang de sumjeng ngre aduna nome tu da gi hauna lai pangan ba se hau gi marup na loina ki khre masi di pangan kan ba mini aduna lai pangan ba se hau gi macha masu sing kap da them ba da lai pangan ba lai ai di loina kap pa phai sumai ne si ne na hai ba gi sakong na pali wa wakhalon me amse masi kari hai no si ne asmai sumai to na khoi gi kobru sing thak ta lai ba se kana no si da hau gi marup su ka bangam gi de
ꯃꯣꯏꯒꯤ ꯃꯐꯝ ꯄꯤꯒꯗꯤ ꯀꯧꯕ꯭ꯔꯨ ꯂꯣꯛꯆꯦꯞꯇꯅꯤ ꯄꯤꯈ꯭ꯔꯤꯁꯦ ꯑꯁꯨꯝ ꯑꯣꯏꯔꯕ ꯑꯩꯈꯣꯏꯒꯤ ꯀꯧꯕ꯭ꯔꯨ ꯆꯤꯡꯊꯛꯁꯦ ꯍꯥꯏꯔꯤꯕ ꯆꯤꯡ ꯇꯝꯒꯤ ꯃꯔꯤ ꯂꯩꯅꯔꯤꯕ ꯀꯧꯕ꯭ꯔꯨ ꯆꯤꯡꯅ ꯂꯦꯝꯐꯨꯅꯤ ꯀꯪꯂꯥꯅꯗꯤ ꯈꯣꯏꯗꯧꯅꯤ ꯀ ꯍꯥꯏꯅ ꯏꯄꯨꯔꯣꯏꯒꯤ ꯀꯌꯥ ꯂꯦꯞꯄꯤꯕꯁꯦ ꯏꯄꯨꯔꯣꯏ ꯍꯥꯏꯔꯤꯁꯦ ꯀꯩꯅꯣ ꯑꯩꯁꯨ ꯇꯦꯡꯕꯥꯟꯕ ꯑꯃꯅꯤꯅꯦ ꯏꯄꯨꯔꯣꯏꯗꯒꯤ ꯍꯧꯔꯛꯏꯅꯤꯅꯦ ꯖꯁ ꯃꯥꯒꯨꯝꯕ ꯑꯃꯅꯦꯕ ꯑꯩꯁꯤꯁꯨ ꯏꯄꯨꯔꯣꯏ ꯍꯥꯏꯔꯤꯁꯦ ꯃꯥꯗꯤ ꯎꯕ ꯐꯪꯗꯦ ꯎꯕ ꯐꯪꯗ꯭ꯔꯒꯁꯨ ꯃꯉꯣꯟꯗꯒꯤꯗꯤ ꯑꯣꯏꯍꯜꯂꯛꯏꯁꯤꯗꯤ ꯑꯩꯉꯣꯟꯗ ꯑꯗꯣ ꯃꯥꯁꯤꯁꯨ ꯑꯩꯒꯨꯝꯕ ꯑꯃꯅꯦꯅ ꯏꯃꯥꯖꯤꯅꯦꯁꯟ ꯇꯧꯔꯤꯅꯦꯕ ꯂꯥꯏꯅꯤꯡꯍꯟ ꯃꯔꯨꯞꯁꯤꯅ ꯍꯥꯏꯔꯤꯁꯦ ꯑꯗꯨꯅ ꯀꯧꯕ꯭ꯔꯨ ꯆꯤꯡꯁꯤꯅ ꯀꯣꯛ ꯂꯦꯝꯐꯨ ꯑꯣꯏꯔꯦ ꯀꯧꯕ꯭ꯔꯨ ꯆꯤꯡꯅ ꯂꯦꯝꯐꯨꯅꯤ ꯀꯪꯂꯥꯅꯗꯤ ꯈꯣꯏꯗꯧꯅꯦꯅ ꯍꯥꯏꯔꯤꯕ ꯀꯪꯂꯥꯒꯤ ꯃꯌꯥꯏꯁꯦ ꯀꯪꯂꯥ ꯖꯥꯏꯕꯨꯡꯁꯦ ꯃꯥꯁꯤꯅ ꯑꯩꯈꯣꯏ ꯈꯣꯏꯗꯧꯁꯤꯅꯦꯅ ꯇꯥꯛꯏꯌꯦꯕ ꯀꯧꯕ꯭ꯔꯨ ꯆꯤꯡꯗꯒꯤ ꯆꯦꯟꯊꯔꯛꯄꯁꯦ ꯀꯔꯤꯅꯣ ꯀꯧꯕ꯭ꯔꯨ ꯆꯤꯡꯅ ꯂꯦꯝꯐꯨꯅꯤ ꯀꯪꯂꯥꯅꯗꯤ ꯈꯣꯏꯗꯧꯅꯤ ꯑꯆꯧꯕꯗꯤ ꯇꯨꯔꯦꯜꯅꯤ ꯃꯌꯥꯏꯗꯕꯨ ꯆꯦꯟꯕꯅꯤ ꯀꯥꯏꯅ ꯍꯥꯏꯔꯤꯁꯦ ꯀꯧꯕ꯭ꯔꯨ ꯆꯤꯡꯊꯛꯇꯒꯤ ꯆꯦꯜꯂꯤꯕ ꯑꯗꯣ ꯍꯛꯆꯥꯡ ꯀꯌꯥ ꯅꯨꯡꯅ ꯅꯩꯅꯔꯒ ꯑꯃꯨꯛ ꯀꯔꯤ ꯑꯣꯏꯔꯤ ꯕ꯭ꯔꯦꯟꯁꯤꯒꯤ ꯆꯦꯟꯊꯔꯤꯕ ꯑꯩꯈꯣꯏꯒꯤ ꯕ꯭ꯔꯦꯟ ꯁ꯭ꯇꯦꯝꯗꯒꯤ ꯂꯥꯛꯑꯒ ꯑꯩꯈꯣꯏꯒꯤ ꯁ꯭ꯄꯥꯏꯅꯦꯜ ꯀꯣꯔꯗꯇꯒꯤ ꯂꯥꯛꯑꯒ ꯑꯩꯈꯣꯏꯒꯤ ꯅꯥꯔꯚ ꯆꯦꯜꯂꯤꯕ ꯑꯆꯧꯕ ꯅꯥꯔꯚꯁꯦ ꯃꯁꯤꯁꯤꯅꯦꯕ ꯍꯥꯏꯔꯤꯕ ꯃꯌꯥꯝꯒ ꯆꯦꯜꯂꯤ ꯃꯁꯤꯒꯤ ꯃꯔꯤ ꯂꯩꯅꯔꯤꯕ ꯃꯌꯥꯝꯁꯦ ꯃꯁꯤ ꯃꯁꯛ ꯈꯪ ꯇꯥꯕꯅꯦꯕ ꯃꯁꯤ ꯍꯥꯏꯔꯤꯁꯦ ꯑꯗꯨꯅ ꯕ꯭ꯔꯦꯟꯁꯦ ꯀꯌꯥꯝ ꯂꯨꯕ ꯃꯐꯝꯅꯣ ꯁ꯭ꯄꯥꯏꯅꯦꯜ ꯀꯣꯔꯗꯁꯤꯅ ꯀꯔꯤꯅꯣ ꯕ꯭ꯔꯦꯟ ꯁ꯭ꯇꯦꯝꯅ ꯀꯔꯤꯅꯣ ꯑꯩꯒꯤ ꯖꯥꯡꯂꯦꯟ ꯅꯨꯡꯗ ꯖꯥꯡꯅꯨꯡ ꯁꯤꯡꯂꯤꯁꯤꯅ ꯀꯔꯤ ꯍꯥꯏꯔꯤꯅꯣ ꯍꯥꯏꯔꯤꯕꯁꯤꯡꯁꯦ ꯑꯗꯨꯒ ꯉꯁꯥꯏꯒꯤ ꯃꯣꯏꯒꯤ ꯁꯥꯁꯇ꯭ꯔꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯌꯥꯡꯒꯤ ꯍꯤꯟꯗꯨ ꯅꯤꯇꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯀꯔꯤ ꯍꯥꯏꯔꯤ ꯏꯔꯥ ꯄꯤꯡꯂꯥ ꯁꯨꯁꯨꯝꯅ ꯍꯥꯏꯅ ꯂꯩꯔꯤꯕ ꯏꯔꯥ ꯄꯤꯡꯂꯥ ꯁꯨꯁꯨꯝꯅ ꯍꯥꯏꯁꯦ ꯏꯔꯥ ꯍꯥꯏꯔꯤꯁꯦ ꯇꯨꯔꯦꯟ ꯑꯆꯧꯕ ꯃꯌꯥꯏꯗ ꯆꯦꯜꯂꯤꯕꯁꯤ ꯏꯔꯥꯅꯦꯕ ꯄꯤꯡꯂꯥ ꯍꯥꯏꯔꯤꯁꯦ ꯀꯩꯅꯣ ꯑꯣꯏꯗ ꯆꯦꯜꯂꯦꯕ ꯄꯤꯡꯂꯥ ꯁꯨꯁꯨꯝꯅ ꯍꯥꯏꯁꯤꯅ ꯖꯦꯠꯇ ꯆꯦꯜꯂꯤ ꯍꯥꯏꯅ ꯍꯥꯏꯔꯤꯁꯦ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤꯗꯤ ꯏꯄꯥ ꯏꯄꯨꯅ ꯀꯔꯤ ꯍꯥꯏꯔꯤ ꯀꯧꯕ꯭ꯔꯨ ꯆꯤꯡꯅ ꯂꯦꯝꯐꯨꯅꯤ ꯀꯪꯂꯥꯅꯗꯤ ꯈꯣꯏꯗꯧꯅꯤ ꯂꯣꯛꯇꯥꯛ ꯁꯅꯥ ꯇꯦꯡꯀꯣꯠ ꯃꯤꯇꯩ ꯊꯋꯥꯏ ꯑꯣꯏꯕꯅꯤ ꯀꯥꯏꯅ ꯍꯥꯏꯔꯤꯕ ꯋꯥꯈꯜꯂꯣꯟ ꯃꯌꯥꯝꯁꯦ ꯃꯁꯤꯒꯗ ꯑꯗꯨꯝ ꯏꯄꯨꯔꯣꯏꯒꯤ ꯀꯌꯥ ꯂꯦꯞꯅ ꯂꯩꯔꯤꯅꯦꯕ ꯑꯁꯤꯒꯤ ꯕ꯭ꯔꯦꯟꯗꯒꯤ ꯂꯥꯛꯏꯕ ꯑꯁꯤꯒꯤ ꯋꯥꯈꯜꯂꯣꯟ ꯃꯌꯥꯝ ꯂꯩꯔꯤꯁꯦ ꯕ꯭ꯔꯦꯟꯁꯤꯒ ꯀꯔꯤ ꯂꯥꯛꯑꯦ ꯆꯦꯟꯊꯔꯤꯕ ꯇꯨꯔꯦꯟ ꯑꯆꯧꯕꯁꯦ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯏꯝꯐꯥꯜ ꯇꯨꯔꯦꯟ ꯍꯥꯏꯅ ꯂꯩꯔꯤꯕꯁꯦ ꯑꯦꯛꯆꯨꯑꯦꯂꯤꯗꯤ ꯇꯨꯔꯦꯟ ꯑꯆꯧꯕꯅꯦꯕ ꯖꯨꯝꯐꯥꯜ ꯇꯨꯔꯦꯟꯁꯦ ꯏꯝꯐꯥꯜꯁꯦ ꯖꯨꯝꯐꯥꯜꯗꯒꯤ ꯏꯝꯐꯥꯜ ꯍꯥꯏꯈꯤꯕꯅꯦꯕ ꯕ꯭ꯔꯤꯇꯤꯁꯅ ꯍꯩꯇꯕꯗꯒꯤ ꯖꯨꯝꯐꯥꯜꯗꯒꯤ ꯏꯝꯐꯥꯜ ꯍꯥꯏꯅ ꯊꯩꯔꯛꯈꯤꯕ ꯁꯤ ꯃꯌꯥꯝ ꯂꯩꯔꯤꯑꯕ ꯑꯩꯈꯣꯏꯒꯤ ꯑꯁꯤꯅꯤ ꯑꯗꯨꯅ ꯇꯨꯔꯦꯟ ꯑꯆꯧꯕꯁꯦ ꯃꯁꯤ ꯏꯔꯦꯟ ꯂꯝꯕꯣꯜ ꯑꯅꯤꯁꯦ ꯀꯌꯥ ꯐꯖꯅ ꯂꯩꯔꯤꯅꯣꯁꯦ ꯀꯧꯕ꯭ꯔꯨꯗꯩ ꯍꯧꯔꯛꯏꯅꯤ ꯀꯧꯕ꯭ꯔꯨꯗꯩ ꯍꯧꯔꯒ ꯏꯊꯥꯏꯗ ꯇꯤꯜꯂꯤꯅꯦꯕ ꯁꯤ ꯃꯌꯥꯝꯁꯦ ꯏꯄꯨꯔꯣꯏꯒꯤ ꯀꯌꯥꯁꯦ ꯆꯞ ꯆꯥꯅ ꯂꯦꯞꯅ ꯂꯩꯔꯤꯅꯦꯕ ꯃꯁꯤꯒꯤ ꯀꯌꯥꯁꯦ ꯃꯁꯤ ꯍꯦꯛ ꯀꯥꯏꯕꯗ ꯑꯩꯒꯤ ꯅꯥꯔꯚꯁꯦ ꯁꯤꯒꯗ ꯀꯛꯈꯤꯕꯗ ꯑꯩꯒ ꯕ꯭ꯔꯦꯟꯒ ꯄꯥꯎ ꯐꯥꯎꯅꯒꯗ꯭ꯔꯅꯤ ꯑꯩ ꯈꯨꯠꯁꯦ ꯄꯦꯔꯥꯂꯥꯏꯁ ꯑꯣꯏꯔꯤꯁꯤ ꯀꯔꯤꯒꯤꯅꯣ ꯕ꯭ꯔꯦꯟꯒ ꯑꯩꯒ ꯄꯥꯎ ꯐꯥꯎꯅꯗ꯭ꯔꯦ ꯍꯥꯏꯔꯤꯅꯦꯕ ꯑꯗꯨꯗꯤ ꯁꯤ ꯄꯨꯝꯅꯃꯛꯁꯦ ꯑꯩꯈꯣꯏꯅ ꯄꯦꯔꯥꯂꯥꯏꯁ ꯑꯣꯏꯍꯟꯅ ꯊꯝꯃꯒꯗꯤ ꯂꯩꯕꯥꯛ ꯃꯆꯥꯁꯤꯡꯁꯦ ꯅꯨꯡꯉꯥꯏꯒꯗ꯭ꯔ ꯁꯤꯅꯤꯗ ꯏꯄꯨꯔꯣꯏꯒꯤ ꯀꯌꯥ ꯂꯦꯞꯄꯤꯕ ꯉꯁꯥꯏꯒꯤ ꯃꯤꯇꯩ ꯂꯩꯕꯥꯛꯁꯦ ꯃꯁꯤꯒꯤ ꯃꯇꯤꯛ ꯃꯒꯨꯟꯁꯦ ꯑꯩꯈꯣꯏ ꯈꯪꯉꯕ ꯁꯤꯅꯤꯗ ꯃꯁꯤꯒꯤ ꯋꯥꯈꯜꯂꯣꯟ ꯃꯌꯥꯝ ꯄꯨꯔꯤꯕ ꯑꯗꯨꯅ ꯉꯁꯥꯏꯒꯤ ꯍꯥꯏꯔꯤꯕ ꯃꯐꯝꯁꯦ ꯂꯌꯥꯝꯁꯤꯡꯅ ꯁꯦꯝꯈꯤꯕ ꯂꯩꯕꯥꯛꯁꯦ ꯑꯁꯤꯒꯗ ꯂꯥꯏꯅꯤꯡꯊꯧ ꯁꯅꯥꯃꯍꯤꯅ ꯂꯥꯏꯅꯤꯡꯊꯧ ꯁꯣꯔꯥꯔꯦꯟꯅ ꯃꯇꯝ ꯀꯨꯏꯅ ꯄꯥꯜꯂꯛꯑ ꯃꯇꯨꯡꯗ ꯏꯄꯨꯔꯣꯏꯅ ꯀꯔꯤ ꯍꯥꯏꯔꯤ ꯁꯣꯔꯥꯔꯦꯟ ꯀꯧꯕ꯭ꯔꯨ ꯆꯤꯡꯊꯛꯇ ꯄꯥꯜꯂꯦ ꯃꯥꯅ ꯅꯨꯡꯉꯥꯏꯊꯣꯏꯅ ꯄꯥꯜꯂꯦ ꯁꯣꯔꯥꯔꯦꯟ ꯈꯥꯒꯤ ꯏꯄꯥꯛꯁꯦ ꯄꯨꯟꯁꯤꯜꯂꯨ ꯈꯥꯒꯤ ꯏꯄꯥꯛꯁꯦ ꯄꯨꯟꯁꯤꯜꯂꯨ ꯇꯥꯏꯕꯪ ꯁꯦꯝꯅꯕ ꯃꯐꯝ ꯁꯦꯝꯃꯨ ꯂꯩꯕꯥꯛ ꯁꯦꯝꯃꯣ ꯍꯥꯏꯅ ꯍꯥꯏꯔꯤꯑꯕ ꯃꯇꯝ ꯑꯃꯗ ꯄꯤꯈ꯭ꯔꯤꯅꯤ ꯋꯥꯈꯜꯂꯣꯟꯁꯦ ꯁꯣꯔꯥꯔꯦꯟꯅ ꯅꯤꯡꯁꯤꯡꯉꯦ ꯑꯗꯨꯅ ꯅꯪꯅ ꯍꯌꯦꯡ ꯇꯥꯏꯕꯪ ꯁꯦꯝꯕꯗ ꯅꯪꯒꯤ ꯃꯇꯦꯡ ꯄꯥꯡꯅꯕ ꯑꯩꯅ ꯍꯨꯝꯅꯤꯗ ꯁꯨꯕ ꯑꯉꯥꯡꯒꯨꯝ ꯅꯪꯒꯤ ꯁꯪꯒꯥꯏꯅꯨꯡꯗ ꯆꯐꯨ ꯑꯍꯤꯡꯕ ꯃꯅꯨꯡꯗ ꯇꯥꯏꯕꯪ ꯐꯥꯎꯔꯅꯤ ꯅꯆꯥꯒꯤ ꯃꯇꯝ ꯑꯣꯏꯅ ꯖꯣ ꯃꯥꯅ ꯍꯌꯦꯡ ꯇꯥꯏꯕꯪ ꯁꯦꯝꯕꯗ ꯃꯇꯦꯡ ꯄꯥꯡꯒꯅꯤ ꯁꯥꯕꯗ ꯃꯇꯦꯡ ꯄꯥꯡꯒꯅꯤ ꯍꯥꯏꯔꯦ ꯑꯁꯤꯒꯨꯝꯕ ꯋꯥꯈꯜꯂꯣꯟꯁꯦ ꯑꯗꯨꯅ ꯃꯇꯝ ꯀꯨꯏꯅ ꯁꯣꯔꯥꯔꯦꯟꯅ ꯅꯨꯡꯉꯥꯏꯅ ꯄꯥꯜꯂꯦ ꯂꯥꯏꯒꯤ ꯃꯔꯨꯞ ꯍꯥꯎꯒꯤ ꯃꯔꯨꯞꯁꯨ ꯂꯣꯏꯅ ꯃꯥꯏꯊꯤꯕ ꯄꯤꯗꯨꯅ ꯅꯨꯡꯉꯥꯏꯊꯣꯏꯅ ꯄꯥꯜꯂꯦ ꯁꯤꯒꯤ ꯃꯇꯨꯡꯗ ꯁꯣꯔꯥꯔꯦꯟꯅ ꯅꯨꯡꯉꯥꯏꯊꯣꯏꯅ ꯄꯥꯜꯂꯒ ꯅꯣꯡꯃꯗꯤ ꯅꯤꯡꯁꯤꯡꯉꯦ ꯍꯩ ꯏꯄꯨꯔꯣꯏꯅ ꯑꯩꯉꯣꯟꯗ ꯋꯥꯌꯦꯜ ꯑꯃ ꯇꯧꯁꯤꯅ ꯅꯤꯡꯁꯤꯡꯕ ꯐꯪꯉꯦ ꯁꯣꯔꯥꯔꯦꯟꯅ ꯋꯥꯈꯜꯅ ꯐꯪꯕ ꯃꯇꯥꯡꯗ ꯁꯣꯔꯥꯔꯦꯟꯒꯤ ꯁꯪꯒꯥꯏꯗ ꯀꯥꯏꯅ ꯍꯥꯏꯔꯤꯕ ꯋꯥꯁꯦ ꯃꯁꯤ ꯁꯣꯔꯥꯔꯦꯟꯅ ꯆꯪꯁꯟꯅ ꯌꯦꯡꯉꯨꯔꯦ ꯃꯥꯒꯤ ꯆꯐꯨ ꯑꯍꯤꯡꯕꯗꯣ ꯍꯥꯡꯗꯣꯛꯅ ꯌꯦꯡꯉꯨꯔꯤ ꯍꯨꯝꯅꯤꯗ ꯁꯨꯕ ꯐꯖ ꯊꯣꯏꯕ ꯃꯉꯥꯜꯅ ꯉꯥꯟꯅ ꯂꯩꯔꯝꯃꯦ ꯏꯄꯨꯔꯣꯏꯅꯦ ꯍꯥꯏꯅ ꯃꯥꯅ ꯋꯥꯈꯜꯗꯣ ꯇꯧꯔꯦꯕ ꯏꯄꯨꯔꯣꯏꯃꯛꯅꯦ ꯁꯤ ꯏꯄꯨꯔꯣꯏꯅ ꯑꯗ ꯏꯄꯨꯔꯣꯏꯗꯣ ꯁꯥꯏꯑꯣꯟ ꯑꯣꯏꯅ ꯂꯥꯛꯄꯅꯦꯕ ꯆꯐꯨ ꯑꯍꯤꯡꯕ ꯃꯅꯨꯡꯗꯨꯗ ꯁꯅꯥꯃꯍꯤꯁꯦ ꯑꯗꯨꯅ ꯐꯖ ꯊꯣꯏꯕ ꯃꯉꯥꯜꯅ ꯂꯩꯔꯝꯃꯦ ꯑꯗꯣ ꯃꯁꯤꯁꯤ ꯂꯩꯃꯔꯦꯟꯕꯤꯗ ꯄꯤꯁꯜꯂꯦꯕ ꯅꯆꯥꯒꯤ ꯃꯇꯝ ꯑꯣꯏꯅ ꯂꯧꯁꯤꯜꯂꯣ ꯂꯩꯃꯔꯦꯟꯕꯤꯅ ꯂꯧꯁꯤꯜꯂꯦ ꯑꯗꯨꯅ ꯃꯁꯤꯒꯤ ꯃꯥꯒꯤ ꯃꯤꯡꯊꯣꯟ ꯇꯣꯉꯥꯟ ꯇꯣꯉꯥꯟꯅ ꯂꯩꯔꯤꯕ ꯃꯥꯒꯤ ꯐꯨꯍꯤꯡꯁꯤꯕꯨ ꯀꯧꯖꯒꯦ ꯀꯥꯏꯅ ꯂꯩꯔꯤꯕ ꯑꯁꯤꯒꯤ ꯃꯤꯡꯊꯣꯟꯁꯨ ꯇꯣꯉꯥꯟ ꯇꯣꯉꯥꯟꯅ ꯄꯤꯔꯤꯕ ꯃꯥꯒꯤ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯁꯤ ꯂꯩꯔꯤꯕ ꯃꯌꯥꯝꯁꯦ ꯑꯗꯨꯅ ꯁꯣꯔꯥꯔꯦꯟꯅ ꯐꯪꯉꯤꯕ ꯑꯉꯥꯡꯁꯦ ꯃꯁꯤ ꯂꯩꯃꯔꯦꯟꯗ ꯄꯤꯔꯦ ꯂꯩꯃꯔꯦꯟꯅ ꯃꯆꯥꯒꯤ ꯃꯇꯝ ꯑꯣꯏꯅ ꯂꯧꯁꯜꯂꯦ ꯁꯣꯝ ꯅꯥꯀꯟꯗ ꯑꯃꯨꯛ ꯀꯔꯤ ꯇꯧꯔꯤ ꯄꯥꯈꯪꯕꯁꯨ ꯃꯇꯝ ꯍꯥꯏꯗꯤ
เล็บแคร์ปะข้างบนสุปะข้างบนสุท่าคมเล็บแคร์พิเศษเลยวันที่ยังงั้นแค่พิเศษเลยได้มาเนี่ยจ่อยปะข้างบนสุมาตั้มจ่อเลยแต่บางเผาเลยปะข้างบนจ่อเลยที่เนี่ยว่าให้ดีว่าขลุ่นไม่เอาสิปีว่าฟิโลโซฟีเช่สินั่นให้ว่าธนาไม่ได้มุกเกดเลยมาตั้มจ่อรักตัวน่ะมาฟังกันพอเลยไอ้ดีคนเช่นธนาปีบานามาป้าเรียนกี่อย่างทั้งนั้นแต่บางเสียงบัตรรักเล่ไอ้น่ะให้ดีสิแต่บางเสียงบัตรเรียแต่บางเสียงเนี่ยบัตรรักไปสิก็กันอะไรนะทายหันมาได้แต่บางวินเนี่ยจานเนี่ยว่าจินจากสิให้กี่เลยกี่มารู้สึกอุริโอปานสิบิโซธนาไม่ใช่เนี่ยรวยเนี่ยเสียงเลยเสียงบัตรรวยเนี่ยนิ่งบัตรสิบิกทุ่งเอ๋อดูบุกเกดดีทุกเทปดีมาหน้าอุณาตุ้มินเนี่ยหลักเนี่ยมาเนี่ยเสียงเรียกเลยถูกไอเดียทุกเทปไปจะปักขังกันเนี่ยทุกเทปดีมาหน้าอุณารวยเนี่ยถูกไอเดียมาสิกี่ถูกไอเดียอุปกรณ์ธนาไม่ใช่เนี่ยพยิงชนะเนี่ยจะเตะมาป้าบุงเดวักลุเลยมาป้าบุงเดวักแล้วก็มาป้าบุงเนี่ยอ๋อข้างเนี่ยเรดี้มาป้าบุงเนี่ยมาชาติกี่จริงถ้วยเจ้าหนูนิ่งว่าละมาจริงถ้วยปาริตุนเดปีน่ะเลยให้ดิปักขังกุศลฮาราโอเลยจะใครถึงไงเลยเตะนะให้ดิอ่ะสิไม่เอาสิสมัยตัวน่ะโอ้ยเรื่องแบบโพสต์ปักขังไม่ได้สินะมาตรงที่ปักขังกุศลจะนิ่งตาเหรอมาจะใครถึงไงตัวอุดเลยไม่มาพร้อมจะทับสู้เหรอสิ่งที่มันก็จะสนามให้นะแต่บางมีสิข้าวหัวเลยมาทั้งข้าราชการที่กันอาหารเสมีอาหารตัวเสมีสิหังโวยอาหารเสมีหังโวยอาหารเสมีก็มาป้าบุงเด็กเสเลยมาป้าบุงนะมาถวายบุหาปีเลยแต่ไอ้ที่มาจินจากกูเป็นดูนะอินุ่งมุงเด็กทัดด้วยนะให้เดียวหังโวยสิอันนั้นนั่นสิไอ้คนเดิมมาสิกี่บุกใจเย็นนะว่าขลุ่นขลุ่นเลยเดียวขลุ่นมันก็เลยให้ดิงามูนะหันกันนี่แค่มันก็ให้ดิหังโวยนะหันกันนี่มาสิกี่ว่าขลุ่นสิกะมาสิไอ้คนก็ดีเนาะขันไปสตาร์ดี้วัดไปนี่ให้เนี่ยดีบ้างไหมอ่ะสิก็สตาร์ดี้เสมาเนี่ยจุ่มก็ดีให้ดิบ้าหังโวยเสมาจินจากกูพี่ตัวนี้อินุ่งบุงเด็กทัดด้วยเลยให้นะให้เดียวอินุ่งบุงเด็กทัดด้วยมาถวายบุหาปีเลยหังโวยให้เนี่ยทนกันเลยนะให้เดียวแต่มาทั้งมุกชาเลยมาป้าบุงเด็กกัดเลยอามามุกชากันเลยอามามุกชาเลยมาป้าบุงเด็กกัดเลยอามุกก็เยอะดิงามูมาถวายบุหาปีงามูไอ้เนี่ยทนกันเลยอีปากนุ่งเด็กทัดด้วยว่าอันนี้สิจิ๋วเอาแต่อันสุขันดีว่าบ่อามาเนี่ยอินุ่งบุงเดนี่อามาเนี่ยอีปากนุ่งเดนี่อันนี้สิกี่ว่าเจ้าไม่ยอมสตาร์ดี้ตัวเราสินี่ด่ามาสิกี่มันนุ่งเด็กที่เนี่ยไปเชียนเสียอูมันไม่ตัวมาตัวแต่พวกเราให้เนี่ย yes หังโวยนะหันกันเนี่ยให้เนี่ยมาที่ทีวีว่าก็กรีให้หน่อยกรีให้เนี่ยอีปากนุ่งให้สิเนี่ยกรีเนาะอินุ่งบุงเลยให้เลยกันอินุ่งบุงหังโวยสิทัดด้วยสิอินุ่งบุงเดนี่อินุ่งบุงเดนี่อันนี้มันคือสิ่งไหนขันลีเนี่ยคุยกี่ดีอันนี้มันคืออินุ่งบุงไอ้เนี่ยสิ่งไหนให้ขันเลียบอ่ะอามันเนี่ยอีปากนุ่งนี่อามันคือสิ่งไหนเนี่ยขันเลียบอ่ะเทมเนี่ยขันเลียบอ่ะคุยน่ะจำนะปารุมาจำเดียอันนี้มันคือสิ่งทัดด้วยอ่ะเดี๋ยวบัดอามันเนี่ยอินุ่งบุงนี่อามันเนี่ยอีปากนุ่งนี่แต่บางจินจักไว้ให้เลยอีปากนุ่งเด็กทัดด้วยว่างามูเสียมาสิดิแต่บางมีจินจักไว้ให้เลยมาสิเนี่ยพี่ดิเสียด้วยดิอาศัยที่ฟิโลโซฟีเจลี่ว่ามากี่มันนุ่งเด็กเลยบ่อีปากนุ่งเองอินุ่งบุงเสียภาษาขังวันดูไปตัวyes อาชีพหาเงินเนี่ยมาให้รักกันเนี่ยมาดูกี่ฟิโลโซฟีไอเดียดูเราเส้นบางอันบัดดูเนี่ยว่า study ตัวเดียวกันให้หน่อยสิมาดูกี่ study สิเนี่ยว่าใครที่มารู้ไอ้ดิเสียดูนะวันที่คนเนี่ยเจนนั่นเลยสิกันกี่เนาะอดูภาวะคนเนี่ยที่เจนเดียร์อีปากนุ่งไอ้สิกันเนาะ science ที่มาตรงนี้เนี่ยที่บิวคนที่ science นี่ดูนะ science เนี่ยกันให้ดิบอกว่าขลุ่นไม่เอาเสียปุ่นมาเสียชีดมาปุยปุกปุเรนปุกทะเลนสายไปอีโมกี้อาทั้งนั้นปุ่นมาเนี่ยเสียมาสิปุกสุกโชคเลยอ่ะอดูไอ้น่ะให้ดิบอกสิ่ง knowledge เสียอีโมกี้อาทั้งนั้นปุ่นมาเนี่ยให้มาสิ knowledge นั่นเองมาสิ knowledge เสียมาสิ investigation ตัวเราบ้ามาสิก็จังเนี่ยที่ไปได้บ่จังเนี่ยที่เดมาปุ่นมาเนี่ยลอยตัวเลยไม่ค่อยให้สิเนี่ยปุ่นมาเสียมาปุ่นมาเนี่ยเฮลินี่ดูนะกันให้ดิकोई की इंग्लिश ता है कि थीस्टिक कहने ले रही से थीजम कहने ले रही से मपू थाजे बसे करी अमना मोनोथीस्टिक अमना पॉलीथीस्टिक कहने ले रही है मोनोथीजम एंड पॉलीथीजम है ना है मोनो है से अमा खतंग थाजे बसे मोनोथीस्टिक से कना नो आइडिया कोई की इस्लाम ने
Christianity se moi di God site Lord na te ate lei bra lai gi ate karim lei tie da akoi de lei siri kai no akoi de lai gi masing umang lai bo hai bane zoom lai bo hai bane makhal jam khaba lai de akoi de nei se do masi se kamai na thoklei no sini da masi gi knowledge investigation tawra ga investigation tawra ga mai gi matang matung in the thon gi ba maming matane poti puroi na loi oi helini matang mudui matung in the thon gi ba mafam sing du ne yengba mai kai da lai gi saktam uje ki ena hai ba po se ipa gi re ni cha ho bu ibu mo ni khangani jingyao jinglen da thoi ba mahak ni bo hai gani uja o re no thoi ba apok ko ni khangane na hai ria machi se jengba mai kai da lai gi saktam uje ki ka hai na hai ri se ai kamai na how I look ai kamai ni jeng is ni ba ai na jeng gi bo khalon se machi jengba hai tra ga di kana ro ya ba ai na jeng is ni ba doi di ai na jeng ni ma mapu hai shimana we hel bore yes money ai ngone jing hanga bi sini ba ai lai myam thajan bagi wari da te ba pon se mana we hel ni adu mana matum ni mana kamai na thabuk su hel ge sini ba ba si khwai di maru ri se ima lai maren si de bi se kari no lai bangan ba hai se kari no umang lai hai se kai no jum lai hai se kai masi investigation me am se masi khoi tawri ba tawti kana bo investigation tawda bi na kai ri do nga sai ge god centered religion kai na hai se mapu mana loi sindi bani moi inu ngai tham do khre everything is done by God and hai do khre it is God centered religion siga oi ri se God centered religion hai ri se mapu mana we han bani siga sup ga dum ai siga da confirm oi ga ai nungai je bani aba adu bu masi gi knowledge investigation to basini aba dura nasai gi ai gi hai ri ba investigation se ai di object investigation to wase masi science ne tumra hai ri ba thangom se thangom je kai yawi angau bani angau se kai no se jaw se protein jawi calcium jawi zinc jawi asi ne investigation to ri se mathang thorak tra mayam ma ngasai di thangom ni ama hadang ni mapu mani ngobare ni do manung ne changur ga investigation to wo matam de kari phangi loi phangre calcium su phangre zinc su phangre protein su phangre asi gi investigation si ne ba masi akoi investigation to di knowledge myam se hai ba knowledge investigation to ga thorak pa myam se masi ne ba lai gi maming myam khai na lei se masi si ne ba aduna hai ri ba khoi gi wakhalo myam se lai ni han ibo na piram yo wakhalo sing se aduna hobom sa tham thi gani ga na hai ba wakhalo sing se masi hobom maru do khang ba du ne ba khoi na mathau ta ri se hobom maru si ne ba aduna inung nungai na le ga su kai de ai ngasi nongwi paisa ta le ai su nungai ri ma su si doi ni kan na honai ba ma su si doi ni ai dom pham ma nungai le ma su si doi ni cham ma ne ha inu nungai pham le thok ko ja ya pham le thok ko ja to ngasi khoi wari sa na bagi se da ngang si gi mathau karim ta de ba jing na re lo re ba adu bu mi ama oina afa nungai masak khang na hing ba si ne ba khwai de maru oi se afa nungai khang ba se sat boy da hai se civilization na hai se adu ngasai gi civilization develop ta ba tam de ne ba mi sing sina loi na khana te na ba loi phau ri se mai manung da nung si ba khangak tra ba ai je kana no masak khangak ta ba tam da se da ne ba lau ne da khana ri se ai gi mafam ni du ne kai na ma thang ma tha ta na khalak ta na asi oi ri ba mayam se ngasi khadari ba mayam se kari ngi no hayeng se ga ma pu tu ba ai gi mafam se ai na su wana sem de ba ai na thang bai na ngasi lau ai kak ke kai na ha ai gi dum ni kai na kak ne hayeng si ba ma tam da ma pu tu ba mafam se ai si ga ma cha da jon tho ka na gi la mo ho de ba khang po de wari ru ne wakhalom de thi ro ga di to asi mayam je khoi si kyam jo na khanjali no sine ba dona hai ba mitai le bak se lai ni hana mu kari hai ri masidi mitai te na lai re bak hai ga da ba te malem gi mi pum khu de mo na lai re bak hai ga da ne hai ri ba aduna hai ri ba mafam si ga tai bang mi se sana mai na tai bang mi se wi ba mafam ne ba mitai le bak se masi khoi migration na te mapan gi migrate oi na lak pa na te ba sana mai ne se wi ba mafam du gi thok se ra ba khoi si ne a sai gi thok ga ma na mafam se mo ga ma gi khunja ling da na magi mafam ma sem de gi ba magi mafam o yo du tongan do wari ni adubu tai bang mi gi ho ro khum di me de le bak si ne ba tab du ne le pi ne ba lai hara bu na hai ba lai gi manai khunda han ba tarik ma pan thai ba nong thei maru huli ba kai se lai dau lai mi manai sa hau kai na khum mi ba ma yam se ba si kari no si ne ba ma si khoi no loi na khang bu ta gi dai na bam chang ne ba hai ba ma yam se ma si
ꯅꯪ ꯉꯁꯤ ꯑꯩꯈꯣꯏ ꯂꯩꯔꯤꯕ ꯃꯌꯥꯝꯁꯦ ꯑꯃꯨꯛ ꯉꯁꯤ ꯃꯩꯇꯩꯒꯤ ꯍꯤꯁꯇ꯭ꯔꯤꯁꯦ ꯃꯣꯏꯅ ꯍꯥꯏꯗꯤ ꯅꯩꯅꯔꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏꯗ ꯄꯦꯟꯖꯗꯕ ꯃꯌꯥꯝ ꯑꯣꯏꯌꯦꯕ ꯏꯄꯥ ꯏꯄꯨꯅ ꯊꯔꯝꯃꯤꯕ ꯃꯁꯤꯒꯤ ꯈꯣꯡꯒꯨꯜꯁꯦ ꯃꯣꯏꯅ ꯆꯞ ꯆꯥꯅ ꯂꯤꯕꯤꯗꯦꯕ ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯂꯥꯏꯅꯤꯡꯍꯟꯁꯦ ꯃꯁꯤ ꯑꯃꯨꯛꯇꯪ ꯐꯣꯂꯣ ꯇꯧꯕꯤꯌꯨ ꯁꯤꯅꯦꯕ ꯂꯥꯏꯅꯤꯡꯍꯟꯒꯤ ꯂꯥꯏꯔꯤꯛꯅ ꯃꯥꯅ ꯊꯝꯕꯤꯔꯤꯕ ꯂꯥꯏꯔꯤꯛꯁꯤꯡꯁꯦ ꯑꯃꯨꯛꯇꯪ ꯐꯣꯂꯣ ꯇꯧꯕꯤꯔꯒꯗꯤ ꯆꯞ ꯆꯥꯅ ꯂꯦꯞꯄ ꯉꯝꯒꯗꯕ ꯉꯁꯤ ꯂꯥꯏꯅꯤꯡꯍꯟꯒꯤ ꯋꯥꯈꯜꯂꯣꯟ ꯌꯥꯎꯗꯅ ꯃꯩꯇꯩ ꯂꯩꯕꯥꯛꯁꯦ ꯂꯦꯞꯍꯟꯒꯦ ꯍꯥꯏꯅ ꯈꯜꯂꯛꯄꯗ ꯀꯩꯗꯧꯕꯗ ꯃꯄꯨꯡ ꯐꯥꯔꯣꯏ ꯃꯁꯤꯃꯗꯤ ꯆꯥꯎꯅ ꯆꯦꯂꯦꯟꯖ ꯇꯧꯒꯦꯕ ꯏꯄꯥ ꯏꯄꯨ ꯍꯧꯕꯝꯅꯦꯅ ꯍꯥꯏꯔꯤꯕ ꯃꯐꯝꯁꯦ ꯃꯁꯤ ꯆꯞ ꯆꯥꯅ ꯃꯁꯛ ꯈꯪꯒꯦ ꯍꯥꯏꯔꯒꯗꯤ ꯂꯥꯏꯅꯤꯡꯍꯟꯒꯤ ꯂꯥꯏꯔꯤꯛ ꯐꯣꯂꯣ ꯇꯧꯗ꯭ꯔꯤꯉꯩꯗꯤ ꯃꯥ ꯆꯞ ꯆꯥꯅ ꯂꯦꯞꯄ ꯁꯨꯡꯌꯥ ꯌꯥꯔꯣꯏꯕ ꯅꯠꯇ꯭ꯔꯒꯗꯤ ꯃꯄꯥꯟ ꯂꯝꯗꯒꯤ ꯄꯨꯁꯜꯂꯒ ꯑꯩꯁꯦ ꯊꯥꯏꯂꯦꯟꯗꯒꯤ ꯂꯥꯛꯏꯃꯤ ꯆꯤꯟꯗꯒꯤ ꯂꯥꯛꯏꯃꯤ ꯉꯥꯡꯗꯅ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛꯁꯦ ꯂꯣꯏꯅ ꯋꯥꯏ ꯆꯥꯏꯔꯅꯦꯕ ꯑꯩꯈꯣꯏꯁꯦ ꯑꯔꯦꯞꯄꯝ ꯈꯪꯗꯕ ꯄꯣꯠ ꯑꯃ ꯑꯣꯏꯔꯅꯦꯕ ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯂꯥꯏꯒꯤ ꯃꯅꯥꯏ ꯑꯣꯏꯔꯤꯕ ꯑꯩꯈꯣꯏꯁꯦ ꯃꯁꯤꯁꯤꯅꯦꯕ ꯑꯩꯈꯣꯏꯅ ꯂꯥꯏꯒꯤ ꯄꯥꯎꯒ ꯍꯥꯏꯕ ꯉꯝꯃꯤꯕ ꯍꯥꯏꯔꯤꯕ ꯑꯩꯈꯣꯏꯒꯤ ꯃꯁꯤꯒꯤ ꯋꯥꯈꯜꯂꯣꯟ ꯃꯌꯥꯝꯁꯦ ꯏꯄꯥ ꯏꯄꯨꯅ ꯊꯔꯝꯃꯤꯕ ꯋꯥꯈꯜꯂꯣꯟꯁꯦ ꯀꯅꯥꯅ ꯄꯤꯒꯦꯕ ꯃꯁꯤꯁꯤꯡꯁꯦ ꯑꯩꯈꯣꯏꯗ ꯊꯔꯝꯃꯤꯕ ꯋꯥꯈꯜꯂꯣꯟꯁꯦ ꯉꯁꯤ ꯆꯍꯤ ꯆꯍꯨꯝ ꯃꯤꯒꯤ ꯂꯥꯏꯅꯤꯡꯗꯨꯅ ꯂꯣꯏꯅ ꯀꯥꯎꯈꯤꯅ ꯇꯧꯔꯤꯅꯤ ꯀꯥꯎꯈꯤꯕꯗꯒꯤ ꯉꯁꯤ ꯑꯩꯈꯣꯏꯅ ꯁꯣꯟꯖꯔꯤꯕ ꯃꯄꯨ ꯏꯕꯨꯡꯉꯣ ꯁꯤꯗꯕ ꯃꯄꯨ ꯏꯕꯨꯡꯉꯣ ꯄꯣꯛꯄ ꯃꯄꯨ ꯏꯕꯨꯡꯉꯣ ꯍꯥꯏꯔꯤꯁꯦ ꯑꯩꯈꯣꯏꯒꯤ ꯀꯅꯥꯒꯨꯝꯕ ꯈꯔꯅꯗꯤ ꯌꯥꯝ ꯋꯥꯖꯩꯑꯕ ꯃꯄꯨ ꯏꯕꯨꯡꯉꯣꯁꯦ ꯍꯥꯏꯕꯗꯤ ꯏꯀꯥꯏꯕ ꯑꯃꯇꯪ ꯏꯁꯣꯔ ꯍꯥꯏꯔꯒ ꯅꯨꯡꯉꯥꯏꯖꯔꯤꯕ ꯏꯁꯣꯔꯅ ꯆꯥꯟꯕꯤꯔꯦ ꯍꯥꯏꯔꯒ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯤꯕ ꯃꯉꯣꯟꯗ ꯄꯦꯟꯖꯔꯤꯕ ꯑꯆꯧꯕ ꯂꯥꯏ ꯑꯣꯏꯅ ꯎꯔꯤꯕ ꯏꯁꯣꯔ ꯍꯥꯏꯔꯒ ꯃꯁꯤꯒꯤ ꯋꯥꯈꯜꯂꯣꯟꯁꯦ ꯑꯗꯣ ꯑꯩꯅ ꯃꯄꯨ ꯏꯕꯨꯡꯉꯣ ꯍꯥꯏꯔꯒꯗꯤ ꯑꯄꯤꯛꯄ ꯂꯥꯏ ꯑꯩꯗꯤ ꯚꯦꯂꯨ ꯌꯥꯎꯗꯕ ꯚꯦꯂꯨꯂꯦꯁ ꯋꯥꯔꯗ ꯑꯃ ꯑꯣꯏꯅ ꯇꯧꯋꯦꯕ ꯃꯁꯤꯅꯦꯕ ꯍꯥꯏꯔꯤꯁꯦ ꯑꯗꯨꯅ ꯃꯩꯇꯩꯔꯣꯟꯅ ꯐꯪꯕꯗꯣ ꯃꯩꯇꯩꯔꯣꯟꯅ ꯍꯥꯏꯖꯒꯦ ꯃꯩꯇꯩꯔꯣꯟꯅ ꯐꯪꯗꯕ ꯃꯍꯧꯁꯥꯒꯤ ꯂꯩꯖꯔꯤ ꯀꯥꯏꯅ ꯍꯥꯏꯔꯤꯕ ꯃꯌꯥꯝꯁꯦ ꯃꯁꯤ ꯂꯥꯏꯅꯤꯡꯍꯟꯅ ꯄꯤꯔꯤꯕ ꯋꯥꯈꯜꯂꯣꯟꯁꯤꯡꯁꯦ ꯃꯁꯤ ꯑꯃꯨꯛꯇꯪ ꯁ꯭ꯇꯗꯤ ꯇꯧꯕꯤꯌꯨ ꯁꯤꯅꯤꯗ ꯑꯩꯈꯣꯏ ꯂꯩꯕꯥꯛ ꯃꯤꯌꯥꯝꯗ ꯑꯩꯈꯣꯏꯅ ꯍꯥꯏꯖꯅꯤꯡꯉꯤꯁꯦ ꯃꯁꯤ ꯁ꯭ꯇꯗꯤ ꯇꯧꯕꯤꯌꯨ ꯃꯁꯤ ꯁ꯭ꯇꯗꯤ ꯇꯧꯕꯔꯒ ꯑꯩꯈꯣꯏꯒꯤ ꯋꯥꯈꯜꯗ ꯂꯩꯔꯝꯕ ꯑꯃꯛꯄ ꯄꯨꯝꯕ ꯂꯣꯏꯅ ꯀ꯭ꯂꯤꯌꯥꯔ ꯑꯣꯏꯅꯤ ꯁꯤꯅꯦꯕ ꯍꯥꯏꯔꯤꯁꯦ ꯃꯁꯤ ꯈꯪ ꯇꯥꯕꯅꯦꯕ ꯑꯗꯨꯅ ꯂꯣꯏꯁꯤꯟꯖꯔꯛꯄꯗ ꯑꯩ ꯌꯥꯝ ꯁꯥꯡꯖꯔꯣꯏꯒꯦ ꯃꯇꯝꯁꯦ ꯍꯥꯏꯐꯦꯠ ꯂꯧꯈ꯭ꯔ ꯃꯥꯜꯂꯦ ꯁꯦꯡꯖꯔꯣꯏꯒꯦ ꯃꯁꯤꯗ ꯉꯁꯤ ꯑꯩꯈꯣꯏꯒꯤ ꯃꯔꯛꯇ ꯂꯩꯕ ꯑꯩꯈꯣꯏꯒꯤ ꯆꯌꯦꯠꯅꯕ ꯃꯌꯥꯝꯁꯦ ꯃꯩꯇꯩ ꯂꯩꯕꯥꯛ ꯂꯥꯏꯐꯝꯅꯤ ꯍꯥꯏꯔꯤꯁꯦ ꯃꯩꯇꯩ ꯂꯩꯕꯥꯛ ꯂꯥꯏꯐꯝꯁꯦ ꯃꯁꯤ ꯑꯩꯈꯣꯏ ꯃꯁꯛ ꯈꯪꯕ ꯇꯥꯕꯅꯦꯕ ꯃꯁꯤ ꯈꯪꯕ ꯏꯖꯥꯏ ꯐꯔꯁꯤ ꯏꯖꯥꯏ ꯐꯔꯁꯤ ꯏꯖꯥꯏ ꯐꯔꯁꯤ ꯏꯖꯥꯏ ꯐꯔꯁꯤ ꯑꯗꯨꯅ ꯃꯁꯤꯒꯤ ꯋꯥꯈꯜꯂꯣꯟ ꯃꯌꯥꯝꯁꯦ ꯑꯩꯈꯣꯏ ꯅꯩꯅꯁꯤ ꯑꯁꯤꯒꯤ ꯅꯩꯅꯐꯝꯁꯦ ꯀꯗꯥꯏꯗ ꯑꯣꯏꯗꯣꯏꯅꯣꯕ ꯑꯩꯅ ꯆꯥ ꯗꯨꯀꯥꯟ ꯑꯃꯗ ꯆꯠꯂꯒ ꯁꯤ ꯋꯥꯔꯤ ꯁꯥꯟꯅꯕ ꯌꯥꯔꯣꯏ ꯂꯨꯍꯣꯡꯕ ꯆꯠꯂꯒ ꯁꯤ ꯋꯥꯔꯤ ꯁꯥꯟꯅꯕ ꯌꯥꯔꯣꯏ ꯍꯥꯏꯕꯅꯤ ꯃꯁꯤꯒꯤ ꯋꯥꯈꯜꯂꯣꯟ ꯃꯌꯥꯝꯁꯦ ꯑꯩ ꯍꯥꯏꯔꯤꯕ ꯑꯩꯒꯤ ꯏꯟꯁꯇꯤꯇ꯭ꯌꯨꯁꯟ ꯑꯃ ꯃꯊꯧ ꯇꯥꯗ꯭ꯔꯅꯤ ꯃꯣꯏꯒꯤ ꯁꯪꯁꯊꯥ ꯀꯥꯏꯅ ꯍꯥꯏꯔꯤꯕ ꯃꯁꯤꯒꯤ ꯇꯝꯐꯝ ꯁꯪ ꯑꯃ ꯃꯊꯧ ꯇꯥꯗ꯭ꯔꯦ ꯁꯤꯅꯤꯗ ꯋꯥꯈꯜꯂꯣꯟ ꯃꯌꯥꯝꯁꯦ ꯃꯁꯤꯒꯤ ꯇꯝꯐꯝ ꯁꯪꯁꯤꯗ ꯂꯥꯛꯑꯒ ꯉꯁꯥꯏꯒꯤ ꯁ꯭ꯀꯨꯜꯗ ꯂꯥꯛꯑꯒ ꯇꯝꯃꯒ ꯂꯣꯏ ꯋꯥꯈꯜꯂꯣꯟ ꯐꯪꯅꯔꯤ ꯅꯠꯇ꯭ꯔꯦ ꯌꯨꯝꯃꯒ ꯇꯝꯃꯒ ꯂꯣꯏꯅ ꯐꯪꯕ ꯄꯣꯠ ꯅꯠꯇꯦꯕ ꯃꯥꯒꯤ ꯇꯣꯉꯥꯟꯅ ꯇꯝꯐꯝ ꯁꯪ ꯑꯃ ꯂꯩꯕꯩ ꯃꯊꯧꯅꯦꯕ ꯃꯁꯤꯒꯤ ꯇꯝꯐꯝ ꯁꯪꯁꯦ ꯀꯩꯅꯣ ꯂꯥꯏꯅꯤꯡꯍꯟꯅ ꯊꯔꯝꯕꯁꯤꯗꯤ ꯊꯥꯒꯤ ꯊꯔꯝꯃꯤꯕ ꯊꯥꯕꯨꯡ ꯃꯤꯐꯝꯁꯦ ꯃꯁꯤ ꯑꯩꯈꯣꯏꯗꯤ ꯂꯥꯏꯅꯤꯡ ꯃꯤꯐꯝ ꯑꯣꯏꯕꯅꯤ나 ꯃꯁꯤ ꯉꯁꯥꯏꯒꯤ ꯑꯩꯅ ꯑꯗꯨ ꯅꯨꯡꯁꯤꯗꯦ ꯑꯗꯨ ꯈꯟꯅꯕꯩꯅꯦ ꯑꯗꯨꯒꯤ ꯋꯥꯈꯜꯂꯣꯟꯁꯤ ꯑꯁꯤ ꯑꯩꯗꯤ ꯁꯤꯌꯔ ꯇꯧꯕꯩ ꯃꯐꯝ ꯅꯠꯇꯦꯕ ꯂꯥꯏꯅꯤꯡꯒꯤ ꯑꯣꯏꯕ ꯋꯥꯈꯜꯂꯣꯟ ꯃꯁꯤꯗ ꯆꯪꯅ ꯂꯩꯕ ꯋꯥꯈꯜꯂꯣꯟ ꯃꯌꯥꯝꯁꯦ ꯃꯁꯤ ꯅꯩꯅꯐꯝꯅꯦꯕ ꯃꯁꯤꯒꯤ ꯏꯗꯨꯀꯦꯁꯟꯁꯦ ꯃꯁꯤ ꯑꯩꯈꯣꯏ ꯐꯪꯅꯕ ꯍꯣꯠꯅ ꯇꯥꯕꯅꯦꯕ ꯃꯁꯤꯅꯦꯕ ꯑꯗꯨꯅ ꯐꯅꯌꯥꯝ ꯍꯥꯏꯕꯅꯤ ꯐꯅꯌꯥꯝ ꯍꯥꯏꯔꯒꯁꯨ ꯃꯤꯁꯤꯡꯁꯦ ꯍꯦꯛꯇ ꯀꯥꯎꯏꯌꯦꯕ ꯃꯥꯒꯤ ꯌꯨꯝꯒꯤ ꯑꯆꯤꯟꯕꯗꯨꯅ ꯍꯦꯟꯕꯅꯤꯅ ꯉꯥꯏꯍꯥꯛ ꯂꯩꯔ ꯀꯣꯛ ꯆꯤꯛꯅ ꯑꯩ ꯂꯥꯛ ꯉꯝꯗꯦ ꯍꯥꯏꯕ ꯉꯁꯥꯏꯒꯤ ꯑꯦꯀꯥꯎꯟꯇꯦꯕꯤꯂꯤꯇꯤ ꯑꯩꯁꯤ ꯃꯊꯧ ꯇꯥꯕ ꯑꯩ ꯏꯄꯥ ꯏꯄꯨꯒꯤ ꯊꯧꯒꯜ ꯇꯧꯔꯤꯕ ꯍꯥꯏꯁꯦ ꯏꯁꯥꯅ ꯀꯥꯎꯖꯩꯌꯦꯕ ꯏꯄꯥ ꯏꯄꯨꯗꯨ ꯅꯪꯅ ꯗꯨꯛ ꯌꯥꯝ ꯅꯨꯡꯁꯤꯅ ꯅꯪꯅ ꯆꯪꯖꯔꯛꯇꯅ ꯂꯪꯍꯤꯡ ꯂꯪꯁꯦꯡ ꯄꯥꯏꯗꯅ ꯐꯝꯕꯥꯜ ꯏꯁꯤꯡ ꯍꯩꯗꯅ ꯂꯥꯛꯇꯅ ꯏꯄꯥ ꯏꯄꯨ ꯌꯦꯛꯇꯔꯦ ꯃꯁꯛ ꯈꯪꯉꯦ ꯍꯥꯏꯔꯤꯗꯣ ꯉꯁꯤ ꯊꯧꯒꯜ ꯇꯧꯗ꯭ꯔꯤꯁꯦ ꯅꯪ ꯀꯔꯤꯒꯤꯅꯣꯕ ꯅꯪ ꯊꯧꯒꯜ ꯇꯧꯕ ꯉꯝꯗꯕ ꯅꯪꯁꯦ ꯀꯔꯤꯅꯣ ꯅꯪ ꯊꯧꯁꯥꯗꯦ ꯍꯥꯏꯔꯤꯅꯦꯕ ꯊꯧꯁꯥꯗ꯭ꯔꯗꯤ ꯀꯔꯤꯅꯣ ꯊꯧꯁꯥꯗ꯭ꯔꯗꯤ ꯀꯩꯅꯣ ꯊꯧꯁꯥꯗ꯭ꯔꯗꯤ ꯑꯩ ꯑꯗꯨꯝ ꯃꯥꯡꯕ ꯑꯣꯏꯒꯗꯣꯏꯅꯦꯕ ꯀꯔꯤ ꯀꯌꯥꯅꯣ ꯃꯥꯡꯉꯤꯁꯦ ꯑꯩ ꯏꯇꯣꯝꯇ ꯃꯥꯡꯉꯤ ꯅꯠꯇ꯭ꯔꯥ ꯑꯩ ꯂꯥꯛꯇ꯭ꯔꯕꯅꯤꯅ ꯑꯩ ꯏꯆꯥꯗꯣ ꯂꯥꯛꯑꯔꯣꯏ ꯆꯨꯝꯕ꯭ꯔꯥ ꯑꯩ ꯂꯥꯛꯇ꯭ꯔꯕꯅꯤꯅ ꯑꯩ ꯏꯆꯥꯗꯣ ꯂꯥꯛꯑꯔꯣꯏ ꯑꯗ ꯑꯩ ꯂꯥꯛꯇ꯭ꯔꯕꯅꯤꯅ ꯋꯥꯈꯜꯂꯣꯟ ꯐꯪꯉꯔꯣꯏ ꯑꯩꯒꯤ ꯏꯆꯥꯗ ꯇꯥꯛꯄꯁꯨ ꯉꯝꯃꯔꯣꯏ ꯑꯅꯤꯅꯤ ꯗꯕꯜꯅꯤ ꯃꯥꯡꯉꯤꯁꯦ ꯗꯕꯜ ꯃꯥꯡꯉꯤ ꯅꯠꯇ꯭ꯔꯥ ꯑꯗꯨꯒꯤ ꯑꯦꯇꯦꯟ ꯇꯧꯕ ꯑꯃ ꯆꯪꯗ꯭ꯔꯦ ꯁꯤꯅꯤꯗ ꯃꯁꯤꯒꯤ ꯇꯝꯐꯝ ꯁꯪꯁꯤꯒ ꯑꯦꯇꯦꯟ ꯇꯧꯕ ꯑꯃ ꯆꯪꯗ꯭ꯔꯕ ꯁꯔꯨꯛ ꯑꯅꯤ ꯃꯥꯡꯒꯅꯤ ꯍꯥꯏꯁꯦ ꯀꯔꯤꯅꯣ ꯍꯥꯏꯕ ꯑꯩꯈꯣꯏꯗꯤ ꯇꯣꯇꯦꯜꯂꯤ ꯃꯥꯡꯍꯟꯅ ꯊꯝꯃꯤꯅꯦꯕ ꯁꯔꯨꯛ ꯃꯌꯥꯝꯁꯦ ꯈꯪꯗ꯭ꯔꯕꯅꯤꯅ ꯉꯁꯥꯏ ꯍꯪꯉꯨꯔꯅꯤ ꯑꯩꯗꯤ ꯈꯪꯗꯦꯕ ꯃꯉꯣꯟꯗ ꯍꯪꯉꯨꯁꯨ ꯃꯥ ꯈꯪꯉꯝꯒꯅꯤ ꯊꯥꯗꯣꯛꯄ ꯇꯥꯕꯅꯦꯕ ꯁꯤꯅꯦꯕ ꯑꯩꯈꯣꯏꯒꯤ ꯁꯔꯨꯛ ꯑꯅꯤ ꯃꯥꯡꯕ ꯍꯥꯏꯅ ꯍꯥꯏꯔꯤꯁꯦ ꯑꯩꯁꯨ ꯃꯥꯡꯉꯦ ꯏꯆꯥꯁꯨ ꯃꯥꯡꯉꯦ ꯂꯣꯏ ꯃꯥꯡꯉꯦ ꯁꯔꯨꯛ ꯑꯅꯤ ꯃꯥꯡꯖꯔꯤꯅꯦꯕ ꯂꯥꯏꯅꯤꯡꯍꯟꯅ ꯀꯔꯤ ꯍꯥꯏꯔꯤꯅꯣ ꯑꯗꯨꯑꯣꯏꯗꯤ ꯊꯥꯕꯨꯡ ꯃꯤꯐꯝꯁꯦ ꯅꯪꯒꯤ ꯊꯕꯛꯅ ꯍꯦꯜꯂꯦ ꯍꯥꯏꯗꯅ ꯅꯪꯅ ꯂꯥꯏꯊꯣꯛꯑꯒꯗꯤ ꯅꯪꯅ ꯅꯣꯡꯃ ꯇꯥꯜꯂꯤꯕ ꯁꯦꯟꯐꯝꯗꯣ ꯑꯗꯨꯒꯤ ꯁꯔꯨꯛ ꯑꯅꯤ ꯃꯥꯡꯒꯅꯤ ꯍꯥꯏꯔꯦ
ꯑꯝꯇ ꯈꯟꯅ ꯌꯦꯡꯕꯤꯌꯣꯕꯅꯦ ꯑꯁꯤ ꯈꯟꯕ ꯉꯝꯕ ꯃꯤꯗꯨꯅꯤꯗ ꯃꯥꯒꯤ ꯑꯦꯀꯥꯎꯟꯇꯦꯕꯤꯂꯤꯇꯤ ꯍꯥꯏꯗꯣ ꯑꯗꯩꯗꯤ ꯑꯩ ꯏꯄꯥ ꯏꯄꯨꯒꯤ ꯊꯧꯒꯜ ꯇꯧꯔꯤꯕ ꯍꯥꯏꯁꯦ ꯃꯁꯤ ꯑꯃꯨꯛꯇꯪ ꯅꯤꯡꯁꯤꯡꯕꯤꯌꯣꯕ ꯋꯥꯈꯜꯗ ꯆꯦꯠꯅ ꯊꯝꯕꯤꯌꯣ ꯑꯩ ꯏꯄꯥ ꯏꯄꯨꯒꯤ ꯊꯧꯒꯜ ꯇꯧꯔꯤꯕ ꯍꯥꯏꯁꯦ ꯍꯪꯕꯤꯌꯣꯕ ꯄꯨꯛꯅꯤꯡ ꯆꯦꯠꯅ ꯅꯤꯡꯉꯒ ꯐꯪꯒꯅꯤꯕꯨ ꯍꯥꯏꯖꯔꯦ ꯍꯥꯏꯔꯤꯑꯕ ꯃꯄꯨ ꯃꯅꯥꯏ ꯐꯨꯜꯍꯣꯟ ꯏꯄꯨꯔꯣꯏꯕꯨ ꯁꯣꯟꯖꯔꯤ ꯑꯄꯣꯛꯄꯕꯨ ꯁꯣꯟꯗꯨꯅ ꯇꯔꯥꯈꯥꯗ ꯆꯪꯖꯔꯦꯅ ꯍꯥꯏꯔꯤꯑꯕ ꯃꯁꯤꯅꯦꯕ ꯍꯥꯏꯔꯤꯁꯦ ꯑꯩꯈꯣꯏꯁꯤꯗꯤ ꯀꯩꯅꯣ ꯉꯥꯏꯍꯥꯛ ꯉꯥꯏꯍꯥꯛꯇ ꯀꯥꯎꯋꯦꯕ ꯑꯩꯒꯤ ꯃꯌꯥꯝ ꯍꯥꯏꯗꯤ ꯑꯀꯣꯏꯕꯗ ꯂꯩꯔꯤꯕ ꯆꯌꯦꯠꯅꯕ ꯃꯌꯥꯝꯁꯦ ꯂꯣꯏ ꯀꯥꯎꯕ ꯑꯃꯁꯨ ꯇꯧꯋꯦꯕ ꯑꯗꯨꯅ ꯏꯄꯥ ꯏꯄꯨ ꯃꯁꯛ ꯈꯪꯅ ꯍꯤꯡꯕꯁꯦ ꯑꯩꯈꯣꯏ ꯃꯊꯧꯅꯤ ꯉꯁꯤ ꯏꯄꯥ ꯏꯄꯨꯒꯤ ꯈꯣꯡꯒꯨꯜꯗꯣ ꯃꯥꯡꯍꯟꯈꯤꯗꯕꯗꯒꯤꯅꯤ ꯑꯩꯈꯣꯏꯅ ꯑꯋꯥꯕ ꯇꯥꯔꯤꯁꯦ ꯂꯩꯕꯥꯛꯇ ꯑꯋꯥꯕ ꯇꯥꯔꯤꯁꯦ ꯉꯁꯤ ꯄꯪꯍꯥꯏ ꯍꯥꯏꯁꯜꯂꯒ ꯆꯥꯕ ꯍꯥꯏꯗꯤ ꯌꯨꯝꯊꯥꯡꯕ ꯀꯥꯡꯕꯨꯅ ꯃꯄꯨ ꯁꯥꯔꯛꯄ ꯁꯤꯒꯨꯝꯕ ꯃꯌꯥꯝꯁꯦ ꯃꯁꯤ ꯀꯔꯤꯅꯣ ꯁꯤꯅꯦꯕ ꯑꯩꯈꯣꯏ ꯈꯪꯕ ꯑꯃ ꯆꯪꯉꯤ ꯑꯗꯨꯅ ꯉꯁꯤ ꯑꯩ ꯌꯥꯝ ꯁꯥꯡꯖꯔꯣꯏꯒꯦ ꯑꯁꯤꯐꯥꯎ ꯍꯥꯏꯖꯔꯒ ꯃꯇꯥꯡ ꯑꯁꯤ ꯂꯣꯏꯁꯤꯟꯖꯔꯒꯦ ꯌꯥꯏꯐꯔꯁꯤ